ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯇꯥꯕꯗꯁꯨ ꯑꯀꯤꯕ ꯐꯥꯎꯕ ꯑꯃꯗꯤ ꯄꯥꯝꯗ ꯇꯧꯁꯨ ꯇꯧꯅꯔꯤꯕ ꯑꯣꯏꯅꯔꯤꯕ ꯐꯤꯚꯝ ꯑꯃꯒꯤ ꯋꯥꯔꯤ, ꯃꯗꯨꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯝꯗꯧꯅ ꯍꯤꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯨꯝꯕꯨꯔꯦꯝꯕ ꯑꯣꯏꯗꯨꯅ ꯃꯇꯨꯒꯤ ꯃꯆꯥꯒꯤ ꯈꯟꯗꯨꯅ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕ, ꯍꯧꯖꯤꯛꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯨꯔꯧ ꯊꯥꯡꯕ ꯑꯌꯦꯠꯄ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯌꯨꯝꯒꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯂꯛꯇ꯭ꯔꯕ ꯏꯕꯣꯍꯜꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏ ꯋꯥꯈꯜ ꯑꯃꯨꯛꯇꯪ ꯇꯧꯁꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯀꯌꯥ ꯃꯊꯪ ꯌꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄꯅꯤ, ꯀꯥꯟꯅꯗꯕ ꯊꯕꯛꯅꯤ, ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯆꯥ ꯑꯗꯨꯛ ꯌꯥꯝꯕꯗꯨꯒꯤꯗꯤ ꯃꯃꯥ ꯃꯄꯥꯁꯤ ꯃꯈꯣꯏꯒꯤ ꯈꯨꯔꯧ ꯊꯥꯡꯐꯝ, ꯁꯦꯜ ꯆꯪꯐꯝꯅꯤ ꯈꯟꯅꯔꯤꯕ, ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯌꯨꯛ ꯑꯃ ꯏꯕꯣꯍꯜ ꯃꯊꯟꯇ ꯃꯪꯒꯣꯜꯒꯤ ꯐꯝꯃꯦꯟ ꯐꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯈꯜꯂꯤ꯫ ꯊꯣꯡꯗꯤ ꯍꯥꯡꯂꯤ, ꯏꯅꯥꯛ ꯆꯪꯂꯛꯅꯕ ꯃꯤꯗꯤ ꯂꯩꯇꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ, ꯁꯥꯒꯩ ꯅꯥꯇꯩ ꯃꯁꯛ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯒꯤ ꯍꯤꯡꯂꯤꯉꯩꯗ ꯊꯝꯍꯧꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯇꯣꯝꯕꯤ, ꯅꯪꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯍꯤꯡꯂꯤꯉꯩꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯔꯛꯇ꯭ꯔꯦꯅꯦ꯫ ꯅꯪ ꯎꯔꯗꯤ ꯉꯁꯤ ꯅꯆꯥꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯣꯏꯗꯅ ꯉꯛꯀꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗ ꯈꯟꯅꯈ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯕꯨ ꯍꯤꯡꯕ ꯁꯤꯕ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯁꯦ ꯍꯤꯡꯂꯤ ꯍꯥꯏꯕ ꯐꯥꯎ ꯃꯈꯣꯏ ꯀꯥꯎꯅꯈ꯭ꯔꯦ꯫ ꯑꯩꯕꯨ ꯀꯔꯤ ꯆꯥꯔꯤ, ꯀꯔꯤ ꯊꯛꯂꯤ ꯅꯣꯡꯃꯇ ꯍꯪꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯊꯟꯇ ꯍꯤꯛꯅ ꯀꯞꯆꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯤꯗꯣ ꯑꯃꯨꯛ ꯁꯠ ꯇꯩꯊꯣꯛꯇꯨꯅ, ꯑꯗꯨꯕꯨ ꯑꯩꯅ ꯅꯐꯝꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨꯗꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯉꯥꯛꯇꯨꯅ ꯆꯠꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯅꯅꯥꯛꯇ ꯂꯥꯛꯂꯕ ꯀꯥꯟ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎꯗꯝꯖꯔꯤꯉꯩ ꯈꯪꯍꯧꯗꯅ ꯂꯣꯛ ꯀꯟꯅ ꯈꯨꯔꯛꯈꯤ꯫ ꯂꯣꯛ ꯈꯨꯅ ꯁꯣꯜꯂꯕ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯂꯩꯔꯤꯕ ꯊꯛꯅꯕ ꯏꯁꯤꯡ ꯑꯗꯨ ꯂꯥꯝꯃꯤ꯫ ꯃꯗꯨꯕꯨ ꯂꯥꯝꯕ ꯉꯝꯈꯤꯗꯦ꯫ ꯑꯀꯣꯏꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ꯫ ꯆꯥꯛꯈꯨꯝꯗꯅ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯇꯣꯟ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥꯡꯕꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯂꯣꯏꯁꯤꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯇꯣꯟ ꯇꯥꯟꯅꯕ ꯍꯥꯏꯔꯛꯏ꯫ ꯇꯥꯔꯤꯕꯣ? ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯍꯣꯔꯦꯟꯗꯤ ꯕꯥꯖꯤꯁꯦ ꯑꯩꯈꯣꯏ ꯃꯈꯥ ꯊꯪꯒꯤ ꯈꯨꯔꯥꯇꯣꯡꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨꯍꯦ꯫ ꯃꯥꯗꯤ ꯂꯣꯛꯀꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯁꯦꯝꯕ ꯍꯩꯕꯒꯨꯝ ꯇꯧꯕꯅꯤ꯫ ꯁꯣꯔꯣꯛꯀ ꯊꯣꯛꯇꯧ ꯇꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯇꯕꯥꯕꯤꯅ ꯅꯄꯥꯁꯦ ꯑꯁꯨꯛ ꯀꯟꯅ ꯂꯣꯛ ꯈꯨꯕꯁꯤꯕꯨ ꯑꯝꯇ ꯌꯦꯡꯊꯣꯛꯄꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨ ꯑꯩ ꯎꯔꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏ ꯂꯩ꯫ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ꯫ ꯊꯕꯥꯇꯣꯟꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯃꯝꯕ? ꯑꯩꯅꯁꯨ ꯈꯔ ꯉꯥꯡꯊꯔꯝꯕꯅꯤ꯫ ꯅꯁꯥꯒꯤ ꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯧ, ꯃꯤꯒꯤ ꯌꯥꯝꯅ ꯅꯃꯤꯠ ꯐꯥꯛꯇꯣꯛꯂꯒ ꯀꯔꯤ ꯇꯧꯔꯤꯒꯦꯅ ꯌꯦꯡꯕ ꯇꯣꯛꯄꯤꯔꯣꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯅꯤ, ꯃꯗꯨꯅ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯌꯥꯝ ꯍꯩꯁꯤꯡꯂꯗꯤ ꯍꯥꯏꯕ ꯇꯥꯕ꯫ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯗꯤ ꯁꯪꯉꯣꯏꯕꯣ꯫ ꯏꯃꯥꯒꯤ ꯃꯅꯥꯛ ꯆꯠꯇꯕ ꯀꯨꯏꯔꯦ꯫ ꯉꯁꯤꯗꯤ ꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯅꯥꯎ ꯅꯨꯄꯥ ꯁꯂꯥꯏ ꯂꯩꯔꯤꯁꯤꯗꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯣ꯫ ꯃꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯣ? ꯃꯥꯒꯤꯁꯨ ꯃꯄꯥ ꯅꯠꯇꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯒꯤꯔꯣ? ꯍꯣꯏꯁꯦ, ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯆꯥꯔꯒꯦ ꯊꯦꯡꯉꯦ꯫ ꯂꯣꯏꯔꯦ, ꯆꯥꯔꯔꯣ꯫ ꯁꯂꯥꯏꯁꯨ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯇꯩꯃ, ꯆꯥꯛꯇꯣ ꯂꯣꯏꯔꯗꯤ ꯑꯩꯁꯨ ꯆꯥꯛꯈꯨꯝꯃꯨꯛꯇ ꯆꯥꯈ꯭ꯔꯒꯦ, ꯊꯦꯡꯉꯦ ꯇꯧꯔꯤꯁꯦ꯫ ꯊꯕꯥꯇꯣꯟ ꯁꯂꯥꯏꯒꯤꯁꯨ ꯆꯥꯛꯇꯣ ꯊꯥꯡꯗꯣꯔꯛꯂꯒ ꯄꯤꯖꯔꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯉꯁꯥꯏꯒꯤꯗꯣ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯁꯂꯥꯏ,
nang ngasidi nanggi thabak tu chatlura baji se lo khurak libse kuire ngasidi nang na puraga amukta yengthok piruro siyaroi da taso ikhoigi thabak mapuna handak piri bu thabak se ngasi nong ni sida loisin da ba yade haina hai adun thabak kanachil ile pa yaroi adu oiragana limbi ka khara chatmina luragero limbi su tonglom da kitab oktuna khumlai ite aidi ngamoida lok haibasidi longna ba thokhraba layeng pham maduda baji dongna naba mi ngaktani laamdoido maduda sangduna layeng lubada longnarakanida ai yam hainade asumna yarakhi tang basu chak chaba loiduna thore ibuhalsu chakhum lomda tapna tapna changlakli maja ubada isasa imau hoido sana ba kari leki kita puthora o hai khoba narangsu isasi dongai tadana saka bazana sahautre isasi tathabana loire asumna masani sadana asamaga loinana hairei chakhumdagi thabatuna bajisu ahal phana oirasu thabaktani suba ngamdaba chinya natongadi thauri bazanine manam mathokna khangna changakre asumna khumlakpada mayamdo tuminale ibuhal mamongna usitana nganglaklibodo masanupana magi misangda mamawu saigadra haina tuktaraba mamit aniduna yenglai adubu madugi ona tainabada mapada onsinduna tangna baje ahal phana soi asana nasagi di hedugi su khara khalu kaidoge yam chasil su phaponti khara khara ta sagadaba baji gi layeng na hidaki sel aingoda leite ko hairam laga tung handa yenglamda magi thabak chatpham thokpa chatkri salai su magi sapham thokpa khara saraga leptuna leiriba mapabu karimta hairamdana aingoda gadi asa tawbirakanu haibagi matawgum masu handa yenglamda chatkri ibohal upai leita tumina thoraktuna mangolda mukphami mamau atombi lembi thoraktuna sebaji ngarang baji na sadaba chak saruktuni nasanupa khoina wana tan selna imusi pubanina chak nang thokpa pamui aduna masidum sabiro manam namba pombu khotpa kashi tawjiban hairam laga imung sangkhri ibohal asigumba saksi adum charaklabanina karisu khanjilutri hingnaba kharabu sawa phanglabadi yare haina khalai chak lamakpana hawba hawtaba thidana chak sakom adu mayad hukchili saknaga kanbaga mamit usinduna yang wana yothazai asumna tapna tapna sazai ngayak leiraga ising khuzai ama puthoraktuna lembi makuboki manakta thammi aduga lembi na sum hairei ising sida leire aduga muk aingoni yelaklanu ko chaba loiraga konda sat phengdoklaga thanam aidi lukhak namduna thanambasi yam hainade hairam naga sangkhri ibohal masangam dabaga chaknaga sajik oibaga chaba yadri chariba lukhak tu loisilaga maninglomda konda puduna tapna tapna lakli aduga kon singado phamthaduna tapna tapna phengba hore masada sonbada makutusu thak thak nitlibani kon phengna makut adudagi kondo kayarak tai yang wana phengba loiraduna khutpai chena phengduna purakliba kondo nanthakidana ba paisai aduga sakhumda thanam aduga mangolgi magi phidadu phamthajai mityeng aduna mitpham hongda tapna yengi haukshraba matamgi thangdoksingdo mamitta uzari awaba amadi nungaiba thangdok kayado ningsingjari ngayaki matum khanghodi masado lothari tumningbana aduna masado phi masa amada mon khangnaduna uithajai marup singna khalamba yai madudi taibang sida asumna tauba karisu leiramloida haina adubu asengbadi aikugi irai kai iramdam asidasu asigumba ahal oiraba kayana masigi punsi mahingsida ngasi maksu hingliba kayani makoigi masamakna makoibu potlum amagum khanduna hannu yengbidaba kayani nongmadi ibohal magi marup amagi masanupa siam kauduna magi kada phaminaduna wari saba hore siam su inkol yenthok yensin onthok onsingi maramda thabak tawba nupani khura udaba koirida hibamse onthok asu sokchilamkhreda isa ngambidabra ahal loisilakpasina phasapam nongaipam amata leiteda aise nang lakpa ngairamini sisi yeng aise ngasi hayeng tamba ngamdaba haibado oire aduna aina hinglingai asida aigi lan thum mayamse isa nupanida zap manana yenthok piramage somda thabaton lembida asida basina magi kada pusilaga wari tawisi kanano aisu khangdi nupa malai aduga changmina kibani
ꯀꯔꯤ ꯋꯥꯔꯤꯕꯨ ꯇꯧꯔꯤꯅꯣ ꯃꯄꯥꯟꯁꯤꯗ ꯐꯣꯡꯅ ꯁꯥꯟꯅꯕ ꯌꯥꯗ ꯋꯥꯔꯤꯁꯤꯕꯨ ꯀꯩ ꯋꯥꯔꯤꯅꯣ ꯈꯪꯗꯣꯛꯂꯨꯈꯤꯒꯦ ꯁꯣꯝꯗꯅ ꯁ꯭ꯌꯥꯝꯅ ꯈꯨꯔꯥꯅ ꯍꯥꯏꯒꯗꯕ ꯍꯥꯏꯅꯤꯡꯕ ꯋꯥꯔꯣꯜꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯖꯔꯛꯂꯒꯦ ꯍꯣꯏ ꯏꯔꯣ ꯍꯥꯏꯔꯛꯂꯒꯦ ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯗꯨꯅ ꯁ꯭ꯌꯥꯝꯕꯨ ꯏꯍꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯇꯣꯟꯁꯨ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯀꯨꯕꯣꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯇꯨꯅ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯄꯤꯔꯔꯤ ꯁꯤ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯂꯥꯛꯂꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯈꯤꯗꯅ ꯍꯟꯈꯤꯕ ꯍꯧꯅꯗꯦ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯈꯔ ꯁꯦꯝꯕꯤꯔꯛꯄꯅꯤ ꯆꯥꯊꯣꯛ ꯍꯣꯏ ꯏꯇꯩꯃ ꯍꯥꯏꯔꯗꯨꯅ ꯃꯃꯤꯠꯇꯨꯅ ꯀꯣꯏꯅ ꯀꯣꯔꯣ ꯑꯣꯠꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯐꯥꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯦ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯄꯥꯏ ꯑꯩꯒꯤ ꯃꯤꯡ ꯏꯕꯣꯍꯜ ꯑꯩꯒꯤ ꯂꯩꯖꯕ ꯏꯔꯜ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯜꯂꯕꯅꯤ ꯍꯥꯏꯅ ꯄꯥꯕ ꯍꯧꯔꯛꯄꯗ ꯁ꯭ꯌꯥꯝꯅ ꯃꯗꯨ ꯎꯔꯗꯨꯅ ꯆꯦꯗꯨ ꯐꯠ ꯈꯨꯝꯖꯤꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯃꯄꯥꯜ ꯊꯣꯛꯂꯛꯀꯗꯕꯗꯒꯤ ꯀꯜꯍꯧꯕꯒꯨꯝꯕꯅꯤ ꯑꯁꯨꯝꯅ ꯆꯦꯗꯨ ꯈꯨꯝꯖꯤꯟꯈ꯭ꯔꯕꯗ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯕꯨꯡꯉꯣ ꯐꯝꯍꯧꯈꯣꯀꯣ ꯅꯪ ꯈꯨꯔꯥꯒ ꯋꯥꯔꯤ ꯇꯧꯍꯧꯀꯣ ꯏꯇꯩꯃ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯈꯨꯔꯥ ꯑꯗꯨꯗꯤ ꯁꯤꯒꯤ ꯏꯔꯤꯕꯁꯤ ꯁꯤꯒꯤ ꯃꯈꯥꯗ ꯈꯨꯕꯤ ꯑꯃꯨꯛꯇ ꯏꯔꯤꯕꯁꯤ ꯏꯁꯥꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯃꯨꯛꯇ ꯅꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯝꯍꯜꯂꯤ ꯍꯌꯦꯡ ꯑꯩꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯆꯦ ꯑꯁꯤ ꯅꯪꯅ ꯈꯔ ꯁꯤꯟꯅꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯁ꯭ꯌꯥꯝꯗ ꯁꯤꯟꯅꯈ꯭ꯔꯦ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯕꯥꯇꯣꯟ ꯃꯄꯨꯔꯣꯏꯕ ꯇꯥꯡꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯍꯔꯥꯎꯅ ꯇꯝꯂꯤ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯏ ꯍꯌꯦꯡꯗꯤ ꯕꯥꯖꯤꯅ ꯌꯥꯝ ꯄꯥꯝꯖꯕ ꯎꯇꯤ ꯆꯒꯦꯝ ꯇꯧꯔꯒ ꯎꯀꯥꯕꯤ ꯈꯨꯕꯥꯛ ꯎꯄꯥꯛꯄ ꯑꯃꯒ ꯇꯥꯎꯔꯒ ꯄꯤꯖꯒꯦ ꯍꯥꯏꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯖꯩ ꯇꯥꯡꯕꯅ ꯅꯪꯕꯨ ꯁꯦꯡꯅꯗꯤ ꯎꯍꯧꯏꯀꯣ ꯀꯔꯤꯒꯤꯅꯣ ꯕꯥꯖꯤꯅ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ ꯃꯤ ꯍꯌꯦꯡ ꯕꯥꯖꯤꯅ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯠꯅꯍꯧꯗꯅꯕ ꯇꯧꯔꯤꯅꯤ ꯀꯩꯅೋ ꯐꯠꯇ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯂꯦꯝꯕꯤꯗꯤ ꯅꯣꯡꯃꯇ ꯃꯀꯨꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯞ ꯃꯥꯟꯅꯅ ꯕꯥꯖꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯌꯦꯟꯕꯤꯔꯝꯂꯤꯕꯁꯦ ꯕꯥꯖꯤꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯗ꯭ꯔꯣ ꯑꯣ ꯅꯪꯅꯗꯤ ꯕꯥꯖꯤꯒꯤ ꯁꯦꯕꯥ ꯀꯌꯥꯝ ꯇꯧꯔꯗꯅ ꯅꯒꯨꯜ ꯈꯪꯉꯤ ꯄꯦꯝꯃ ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯗ ꯊꯕꯥꯇꯣꯟ ꯍꯥꯏꯅ ꯄꯩꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯅꯥꯎ ꯂꯦꯝꯕꯤꯗ ꯄꯥꯎꯗꯨ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯤ ꯑꯩꯈꯣꯏ ꯁꯦꯁꯦ ꯂꯥꯏꯗꯤ ꯂꯥꯏꯗꯕ ꯖꯥꯠꯅꯤ ꯃꯤꯒꯤ ꯁꯤꯇ꯭ꯔꯒꯨꯞꯇ꯭ꯔꯁꯦ ꯍꯦꯛꯇ ꯈꯪ ꯂꯩꯔꯝꯃꯤ ꯐꯠꯇ꯭ꯔꯣꯁꯦ ꯑꯩꯅ ꯈꯪꯍꯧꯕꯒꯤ ꯃꯗꯨꯗꯨꯒꯤ ꯃꯄꯥꯅ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯇꯥꯕ ꯐꯪꯂꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯆꯦ ꯑꯩꯗꯤ ꯑꯃꯠꯇ ꯌꯦꯜꯂꯝꯗꯕꯤ ꯆꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯗꯤ ꯍꯥꯏꯗꯅ ꯋꯥꯈꯜꯁꯦ ꯀꯣꯛ ꯁꯥꯔꯒ ꯂꯩꯔꯝꯃꯤꯕ ꯌꯦꯜꯂꯝꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯏꯆꯦ ꯈꯣꯏꯒ ꯑꯩꯈꯣꯏꯒ ꯁꯥꯎꯅꯔꯛꯄ ꯃꯨꯟꯅꯔꯛꯄ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯄꯥꯎꯁꯦ ꯇꯥꯕꯗ ꯏꯁꯥꯒꯁꯦ ꯄꯨꯡꯌꯥꯡ ꯌꯥꯡꯕ ꯃꯈꯩ ꯅꯨꯡꯉꯥꯏꯇ ꯑꯁꯨꯝꯅ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨ ꯐꯪꯕꯗꯗꯤ ꯍꯔꯥꯎꯅ ꯅꯣꯛꯈꯦꯖꯔꯤ ꯊꯕꯥꯇꯣꯟꯅ ꯅꯪꯁꯨ ꯍꯌꯦꯡꯗꯤ ꯌꯥꯍꯧ ꯈꯔ ꯉꯜꯂꯛ ꯕꯥꯖꯤꯁꯦ ꯍꯌꯦꯡꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡꯗꯣ ꯊꯣꯡꯁꯤ ꯑꯗꯨꯒ ꯃꯕꯨꯛ ꯄꯦꯟꯅ ꯑꯝꯇ ꯄꯤꯖꯊꯣꯛꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯩ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯎꯔꯤꯕ ꯋꯥꯍꯩꯗꯨꯒꯤ ꯃꯈꯥꯗ ꯑꯁꯦꯡꯕ ꯊꯕꯛ ꯈꯔꯒꯤ ꯃꯔꯝꯗ ꯄꯜꯂꯤꯕꯗꯨꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯅꯣꯡꯉꯥꯜꯂꯦ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ ꯏꯅꯥꯎ ꯕꯥꯖꯤꯗ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯅꯪ ꯑꯃꯨꯛꯇ ꯀꯧꯔꯨꯁꯣꯕ ꯑꯩ ꯆꯥꯛ ꯊꯤꯕꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯃꯀꯨꯕꯣꯛꯄꯨ ꯍꯧꯗꯣꯛꯄ ꯀꯥꯗ ꯆꯪꯂꯛꯏ ꯕꯥꯖꯤ ꯍꯧꯒꯠꯂꯣ ꯄꯨꯡꯁꯤ ꯑꯥ ꯌꯧꯈ꯭ꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯔꯁꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯕꯥꯖꯤ ꯀꯧꯔꯨꯕꯗ ꯏꯕꯣꯍꯜꯒꯤ ꯃꯁꯥꯗꯣ ꯎꯟꯃꯨꯛ ꯏꯪꯗꯨꯅ ꯆꯞ ꯇꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯅ ꯕꯥꯖꯤ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯏ ꯃꯌꯥꯝꯗꯨꯁꯨ ꯇꯥꯔꯗꯨꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯁꯂꯥꯏꯅ ꯕꯥꯖꯤ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤꯅ ꯕꯥꯖꯤꯁꯤ ꯀꯧꯕ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯇꯥꯡꯕ ꯃꯇꯩ ꯃꯅꯥꯎꯁꯨ ꯆꯪꯁꯤꯜꯂꯛꯏ ꯁꯂꯥꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯁꯂꯥꯏꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯅ ꯊꯥꯖꯧ ꯑꯁꯦꯡꯕꯅꯤ ꯕꯥꯖꯤ ꯂꯩꯇ꯭ꯔꯤ ꯕꯥꯖꯤꯁꯦ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯈꯪꯂꯕ꯭ꯔꯥ ꯈꯪꯗꯦ ꯉꯔꯥꯡꯈꯛ ꯃꯔꯜ ꯌꯦꯟꯊꯣꯛꯂꯝꯂꯒ ꯉꯁꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯕꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯄꯗꯒꯤ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯃꯁꯨꯡ ꯉꯥꯏ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯃꯣꯏꯁꯤꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯊꯣꯏꯗꯣꯛꯅ ꯑꯃꯠꯇ ꯇꯥꯗꯦ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯇꯥꯡꯕꯅ ꯃꯄꯥꯕꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯇꯧꯔꯤꯁꯤꯗꯤ ꯈꯜꯂꯨꯕꯗ ꯇꯠꯈ꯭ꯔꯦꯗ ꯊꯕꯛ ꯃꯐꯝꯗꯒꯤ ꯁꯨꯇꯤ ꯑꯃꯨꯛ ꯂꯧꯅꯔꯅꯤꯗꯣ
ꯊꯕꯛ ꯆꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟꯁꯨ ꯀꯛꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯗꯦꯕ ꯀꯔꯃ ꯁꯣꯔꯥꯠ ꯅꯨꯡꯂꯥꯠ ꯍꯥꯏꯕ ꯑꯃꯁꯨ ꯇꯤꯡꯈꯠꯇꯅ ꯁꯦꯜ ꯆꯪꯉꯅꯤ ꯁꯤꯈ꯭ꯔꯗꯤ ꯂꯣꯏ ꯑꯁꯤꯒꯨꯝꯕ ꯊꯣꯛ ꯊꯥꯛꯁꯦ ꯀꯅꯥꯅ ꯑꯃꯨꯛ ꯆꯠꯊꯍꯜꯂꯝꯃꯤꯅꯣ ꯈꯪꯗꯦꯅꯦ ꯇꯥꯖꯧ ꯃꯗꯨꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯕꯥꯖꯤꯅ ꯑꯁꯨꯛ ꯌꯥꯝꯕ ꯃꯆꯥꯛ ꯃꯔꯜ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯤꯔꯝꯂꯤꯕꯁꯤꯗꯤ ꯊꯃꯣꯏꯗꯨ ꯄꯤꯛꯃꯟꯗ꯭ꯔꯣ ꯑꯉꯥꯡ ꯅꯪꯁꯨ ꯑꯩꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯑꯉꯥꯡꯅꯤ ꯕꯥꯖꯤ ꯍꯤꯡꯂꯤꯉꯩ ꯅꯪꯕꯨ ꯕꯥꯖꯤꯒꯤꯅꯤ ꯍꯥꯏꯅ ꯀꯔꯤꯕꯨ ꯇꯧꯕꯤꯈꯤꯕꯒꯦ ꯕꯥꯖꯤꯒꯤ ꯋꯥ ꯑꯃ ꯁꯤꯟꯅꯔꯨꯕꯗ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯄꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯅꯈꯨꯠ ꯇꯤꯡꯊꯣꯛꯄ ꯀꯔꯝꯕ ꯀꯥꯟꯗ ꯌꯥꯎꯈꯤꯒꯦ ꯕꯥꯖꯤꯅ ꯄꯤꯔꯝꯂꯤꯕ ꯃꯆꯥꯛ ꯃꯔꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯉꯣꯟꯗ ꯄꯤꯕ ꯌꯥꯕ ꯄꯣꯠꯇꯤ ꯅꯠꯇꯦꯗꯅ ꯑꯁꯨꯝꯅ ꯃꯄꯥ ꯂꯩꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯩ ꯇꯧꯅꯗꯨꯅ ꯂꯩꯊꯣꯛꯏ ꯊꯕꯥꯇꯣꯟꯅ ꯌꯥꯔꯦ ꯇꯣꯛꯅꯔꯣ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛ ꯃꯔꯩ ꯇꯧꯅꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯕꯥꯖꯤ ꯂꯩꯇ꯭ꯔꯤꯁꯦ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯀꯥꯏ ꯄꯥꯎ ꯆꯦꯟꯈꯤꯅꯕ ꯇꯧꯈꯤꯁꯤ ꯇꯧꯗꯧ ꯂꯩꯔꯕ ꯆꯦꯜꯂꯁꯨ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯈꯣꯏꯅ ꯌꯦꯠꯅꯔꯤꯕꯁꯤꯡꯗꯣ ꯁꯂꯥꯏ ꯆꯠꯂꯣ ꯄꯥꯎ ꯍꯥꯏꯔꯨꯔꯣ ꯑꯗꯨꯒ ꯂꯦꯝꯕꯤ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯅꯩꯁꯤꯜꯂꯒ ꯂꯩꯒꯅꯨ ꯃꯤ ꯂꯥꯛꯂꯕꯗꯤ ꯈꯔ ꯇꯥꯠ ꯄꯥꯠ ꯇꯧꯗꯅ ꯏꯕꯥꯅꯤ ꯈꯔ ꯀꯞꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛꯁꯤꯡ ꯁꯤꯟꯗꯣꯛꯅꯩ ꯊꯥꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯔꯥꯠ ꯃꯩꯔꯥꯠ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯁꯣꯔꯥꯠ ꯅꯣꯡꯉꯥꯟꯕꯗ ꯊꯕꯥꯇꯣꯟ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯄꯨꯔꯛꯂꯦ ꯁꯂꯥꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯪꯒꯣꯜꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯡꯕ ꯃꯥꯒꯤ ꯅꯨꯄꯤ ꯎꯕꯗ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯂꯩꯔꯛꯂꯤ ꯃꯌꯥꯝꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯏꯟꯁꯥꯡ ꯏꯔꯟ ꯐꯪꯂꯁꯤꯕꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯆꯥꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯒꯤ ꯉꯥꯅꯨ ꯂꯥꯕ ꯍꯥꯍꯥ ꯂꯥꯎꯕ ꯑꯃ ꯐꯖꯅ ꯁꯦꯝꯍꯜꯂꯒ ꯂꯧꯔꯛꯄꯅꯤ ꯈꯥꯡꯗ ꯍꯥꯞꯆꯤꯟꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯄꯨꯔꯛꯂꯕꯅꯤ ꯂꯦꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯦ ꯁꯤꯌꯥ ꯃꯗꯨꯕꯨ ꯃꯤꯅ ꯎꯍꯧꯗ꯭ꯔꯣ ꯃꯤꯅꯒ ꯎꯍꯧꯔꯕꯗꯤ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯈꯤ ꯇꯥꯔꯦ ꯍꯩ ꯅꯆꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏꯒꯗ꯭ꯔꯣ ꯌꯦꯟ ꯁꯦꯝꯐꯝꯗꯨꯗ ꯁꯠ ꯁꯦꯝꯍꯜꯂꯒꯅꯦ ꯑꯩꯅ ꯂꯩꯊꯣꯛꯂꯒ ꯄꯣꯠ ꯂꯩꯔꯨꯕ ꯍꯜꯂꯛꯄꯗ ꯑꯣꯌꯦꯠ ꯃꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯥꯎꯗ ꯒꯤꯠ ꯂꯣꯏꯔꯦ ꯊꯕꯛ ꯌꯥꯔꯦ ꯂꯥꯛꯅꯔꯣ ꯍꯥꯎꯔꯗꯧꯕ ꯉꯥꯅꯨꯅꯤ ꯆꯥꯛ ꯊꯦꯡꯈꯤꯅꯤ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯡꯕ ꯍꯧꯅꯈ꯭ꯔꯦ ꯇꯥꯡꯕ ꯁꯂꯥꯏꯗ ꯅꯪꯒꯤ ꯑꯉꯧꯕꯗꯣ ꯃꯍꯤ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯈꯔ ꯀꯣꯊꯔꯧꯗꯅ ꯃꯍꯤ ꯃꯅꯥꯏ ꯈꯔꯁꯤꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯍꯥꯎ ꯌꯦꯡꯁꯦ ꯍꯣꯏ ꯇꯥꯆꯧ ꯀꯣꯊꯔꯒꯦ ꯃꯀꯣꯛꯁꯤꯁꯨ ꯃꯍꯤ ꯍꯥꯞꯈ꯭ꯔꯗꯤ ꯍꯥꯎꯔꯔꯣꯏ ꯍꯧꯖꯤꯛ ꯆꯥꯊꯣꯛꯄꯅ ꯐꯔꯦ ꯍꯥꯞꯊꯔꯛꯂꯒꯦ ꯃꯁꯥꯒ ꯃꯇꯣꯡꯒꯁꯤꯁꯨ ꯍꯥꯞꯊꯕꯗ ꯈꯔ ꯌꯥꯎꯍꯜꯂꯒꯦ ꯇꯥꯆꯧ ꯑꯗꯨꯗꯒꯤ ꯄꯨꯈꯝ ꯃꯆꯥꯗꯨꯗꯣ ꯑꯃꯨꯛꯇ ꯂꯥꯝꯃꯧꯕ ꯏꯇꯩꯃ ꯈꯣꯏꯒꯤꯁꯨ ꯃꯇꯣꯡ ꯑꯉꯧꯕꯁꯤ ꯈꯔ ꯄꯤꯕꯤꯈꯤꯒꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯆꯥꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯃꯅ ꯀꯟꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯦ ꯎꯈꯤꯗꯅꯕ ꯆꯥꯔꯤ ꯊꯛꯂꯤꯕꯗꯨ ꯁꯠ ꯂꯣꯠꯁꯤꯟꯅꯩ ꯂꯦꯝꯕꯤꯅ ꯑꯣ ꯀꯅꯥꯅꯣ ꯇꯥꯔꯦ ꯊꯣꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯗꯗꯤ ꯁꯤꯌꯥꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯏꯇꯩꯃ ꯇꯥꯗ ꯈꯣꯏ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯂꯩꯌꯦ ꯀꯥꯈꯠꯂꯛꯎ ꯐꯤꯗꯥꯁꯤꯗ ꯐꯝꯂꯝꯃꯣ ꯑꯩ ꯀꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯇꯩꯗ ꯁ꯭ꯌꯥꯝ ꯂꯥꯛꯍꯧꯏ ꯍꯥꯏꯅ ꯇꯝꯂꯔꯤ ꯃꯈꯣꯏꯗꯤ ꯃꯄꯥꯅ ꯏꯔꯝꯂꯤꯕ ꯁ꯭ꯌꯥꯝꯗ ꯁꯤꯟꯅꯔꯝꯕ ꯆꯦꯁꯤꯡꯗꯨ ꯊꯤꯟꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯊꯣꯔꯛꯅꯩ ꯇꯥꯡꯕꯅ ꯏꯕꯨꯡꯉꯣ ꯁ꯭ꯌꯥꯝ ꯅꯪ ꯂꯥꯛꯏ ꯍꯣꯏ ꯇꯥꯗ ꯈꯨꯔꯥꯏ ꯕꯣꯍꯜꯅ ꯑꯩꯉꯣꯟꯗ ꯆꯦ ꯈꯔ ꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯇꯥꯗ ꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯃꯗꯨ ꯊꯤꯟꯕ ꯂꯥꯛꯆꯕꯅꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯆꯦꯗꯨ ꯊꯥꯡꯗꯣꯔꯛꯄꯗ ꯇꯥꯡꯕꯅ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯏ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦꯗꯨ ꯐꯠ ꯆꯤꯡꯁꯤꯜꯂꯤ ꯇꯥꯗ ꯃꯁꯤꯗ ꯏꯔꯤꯕ ꯋꯥꯔꯣꯜꯁꯤ ꯑꯩ ꯍꯥꯟꯅ ꯃꯨꯛꯇ ꯃꯌꯥꯝ ꯇꯥꯅꯕ ꯄꯥꯊꯣꯛꯆꯔꯛꯈꯤꯒꯦ ꯅꯪꯅ ꯄꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯩꯁꯨ ꯄꯥꯕ ꯂꯣꯏꯅ ꯍꯩꯅꯩꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯖꯒꯦ ꯃꯗꯨ ꯌꯥꯗꯦ ꯇꯥꯗ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯄꯥꯊꯣꯛꯀꯗꯕ ꯃꯔꯨꯑꯣꯏꯕ ꯋꯥ ꯀꯌꯥ ꯌꯥꯎꯔꯤ ꯐꯔꯦ ꯄꯥꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯔꯒꯦ ꯃꯈꯥ ꯇꯥꯅ ꯁ꯭ꯌꯥꯝꯅ ꯄꯥꯕ ꯍꯧꯔꯛꯂꯦ ꯑꯩꯒꯤ ꯃꯤꯡ ꯏꯕꯣꯍꯜ ꯑꯩ ꯍꯧꯖꯤꯛ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯔꯜ ꯏꯊꯨꯝ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯍꯥꯏꯕꯗꯤ ꯇꯥꯡꯕ ꯑꯃꯁꯨꯡ ꯁꯂꯥꯏꯗ ꯇꯪꯈꯥꯏ ꯆꯞ ꯃꯥꯟꯅꯅ ꯌꯦꯜꯂꯕꯅꯤ ꯑꯁꯨꯝꯅ ꯄꯥꯕ ꯍꯧꯔꯛꯏ ꯄꯥꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯍꯔꯥꯎ ꯃꯃꯣꯟ ꯇꯧꯖꯩ ꯑꯗꯨꯕꯨ ꯏꯔꯝꯂꯤꯕ ꯋꯥꯍꯩꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯤꯅ ꯃꯈꯣꯏ ꯂꯣꯏꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯀꯟꯅ ꯌꯩꯔꯅꯤ ꯃꯁꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯈꯪꯖꯗ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯁ꯭ꯌꯥꯝꯅ ꯑꯃꯨꯛ ꯄꯥꯊꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯅ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯊꯝꯒꯗꯧꯔꯤꯕ ꯋꯥꯐꯝ ꯈꯔꯁꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯃꯅ ꯍꯦꯛꯇ ꯑꯩꯅ ꯁꯥꯗꯨꯅ ꯊꯅꯝꯂꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯕꯒꯤ ꯍꯛ ꯑꯩꯅ ꯄꯤꯗꯦ ꯑꯅꯤꯁꯨꯕꯗ ꯆꯍꯤꯒꯤ ꯅꯃꯥꯒꯤ ꯐꯤꯔꯣꯏ ꯈꯨꯗꯤꯡ ꯃꯈꯣꯏꯅ ꯉꯝꯖꯕ ꯍꯩ ꯂꯩ ꯂꯥꯏꯐꯝ ꯇꯔꯦꯠꯇ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯀꯠꯂꯒ ꯈꯨꯔꯨꯝꯕ ꯇꯥꯏ ꯑꯍꯨꯝꯁꯨꯕꯗ ꯑꯩꯒꯤ ꯆꯥꯏꯔꯦꯜꯒꯤ ꯃꯔꯨꯞ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯑꯌꯥꯕ ꯂꯧꯔꯒꯗꯗ
ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯑꯩꯒꯤ ꯏꯔꯜꯁꯤꯡꯁꯦ ꯍꯪꯖꯕ ꯃꯈꯣꯏꯒꯤ ꯃꯃꯤꯡꯗ ꯑꯣꯟꯕ ꯌꯥꯒꯅꯤ ꯃꯔꯨꯞ ꯃꯪꯒꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯕ ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯂꯟ ꯊꯨꯝꯒꯤ ꯃꯄꯨ ꯈꯛ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯔꯤꯁꯨꯕꯗ ꯉꯁꯤꯗꯒꯤꯅ ꯊꯥ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯇꯥꯎ ꯃꯪꯒꯤꯒꯤ ꯑꯌꯥꯕ ꯂꯧꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯆꯥ ꯃꯁꯨ ꯂꯩꯇ꯭ꯔꯕ ꯑꯍꯜ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯁꯪꯂꯦꯟ ꯑꯗꯨꯗ ꯄꯨꯟꯅ ꯀꯠꯊꯣꯛꯆꯔꯦ ꯇꯥꯡꯕ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯀꯔꯤꯅꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯁꯂꯥꯏꯁꯨ ꯁꯥꯎꯅꯤꯡꯅ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯃꯆꯤꯟ ꯊꯤꯕ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤꯗ ꯕꯥꯖꯤꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯣꯠ ꯂꯧꯕꯗꯕꯨ ꯀꯔꯤꯒꯤ ꯃꯤꯇꯣꯞ ꯑꯃꯒꯤ ꯑꯌꯥꯕ ꯂꯧꯔꯨꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯊꯕꯥꯇꯣꯟ ꯑꯃꯗꯤ ꯂꯦꯝꯕꯤꯁꯨ ꯃꯗꯣ ꯅꯪꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯕꯥꯖꯤꯅ ꯑꯁꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯣ ꯅꯈꯣꯏꯅ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯔꯥ ꯑꯁꯦꯡꯕꯗꯤ ꯁꯤꯗ ꯂꯩ ꯈꯨꯔꯥꯟ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯆꯦ ꯑꯁꯤꯗ ꯇꯥꯔꯤꯕ ꯈꯨꯕꯤꯒꯤ ꯃꯃꯤꯁꯤꯅ ꯁꯥꯈꯤ ꯅꯈꯣꯏꯅ ꯏꯟꯗꯕ ꯀꯩꯁꯨ ꯌꯥꯔꯣꯏ ꯂꯦꯝꯕꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯟꯗ꯭ꯔꯗꯤ ꯅꯪ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯁꯤꯌꯥꯝ ꯈꯣꯟ ꯀꯜꯂꯞꯅ ꯅꯈꯣꯏꯅ ꯏꯟꯗ꯭ꯔꯒꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯕ ꯅꯈꯣꯏꯒꯤ ꯕꯥꯖꯤꯅ ꯊꯝꯂꯝꯕ ꯄꯣꯠ ꯑꯃꯠꯇ ꯅꯈꯣꯏꯅ ꯁꯣꯛꯄ ꯄꯥꯏꯕ ꯁꯤꯖꯤꯟꯅꯕ ꯂꯣꯏꯅ ꯑꯊꯤꯡꯕ ꯊꯝꯂꯛꯂꯅꯤ ꯊꯕꯥꯇꯣꯟ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯂꯩꯕꯥꯛꯇ ꯉꯦꯠ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯁꯣꯔꯤꯕꯨꯡꯉꯣ ꯀꯔꯤ ꯃꯇꯧꯅꯣ ꯅꯆꯥ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯎꯍꯟꯕꯤꯔꯤꯕ ꯃꯇꯧꯁꯤꯕꯨ ꯈꯜꯂꯝꯕꯅ ꯀꯔꯤ ꯑꯣꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯁꯤꯌꯥꯝꯅ ꯆꯦ ꯑꯁꯤꯗ ꯈꯨꯔꯥꯃꯪꯒꯤꯒꯤ ꯂꯩꯐꯝ ꯏꯗꯨꯅ ꯌꯥꯎꯔꯕꯅꯤ ꯆꯠꯀꯦ ꯆꯠꯂꯣꯏ ꯇꯥꯗꯈꯣꯏ ꯏꯇꯩ ꯃꯈꯣꯏꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯕꯤꯍꯧ ꯅꯅꯥꯎ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯈꯣꯏ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯇꯨꯝ ꯐꯠꯇꯕ ꯅꯈꯣꯏ ꯍꯥꯏꯅ ꯈꯜꯂꯒ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯤꯌꯥꯝ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯃꯀꯣꯛ ꯁꯥꯕꯅ ꯂꯣꯏꯅꯔꯦ ꯁꯂꯥꯏ ꯁꯥꯎꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯥꯆꯧꯅ ꯊꯣꯛꯍꯟꯕꯅꯤ ꯆꯦꯗꯨ ꯄꯤꯍꯜꯂꯝꯃꯒ ꯀꯣꯛ ꯆꯠꯍꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯃꯨꯛ ꯄꯥꯍꯜꯂꯨꯕꯗꯒꯤ ꯃꯁꯤ ꯃꯌꯥꯝꯁꯤ ꯊꯣꯛꯂꯤꯕꯅꯤ ꯇꯥꯡꯕꯅ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯃꯁꯤ ꯄꯨꯡ ꯕꯥꯖꯤꯅ ꯍꯥꯏꯔꯝꯕ ꯏꯔꯝꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯃꯁꯤꯕꯨ ꯑꯩꯅ ꯍꯥꯏꯔꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯕꯗꯨꯕꯣ ꯊꯕꯥꯇꯣꯟꯅ ꯍꯧꯖꯤꯛ ꯈꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯀꯩꯗꯧꯒꯗꯒꯦ ꯈꯟꯅꯒꯗꯕ ꯃꯇꯝꯅꯤ ꯂꯦꯝꯕꯤꯅ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦꯗ ꯃꯁꯛꯁꯨ ꯈꯪꯗꯕ ꯍꯅꯨꯕ ꯑꯃꯗ ꯑꯃꯨꯛ ꯍꯩꯖ ꯅꯣꯟꯖ ꯑꯃꯨꯛ ꯇꯧꯈꯤꯗꯣꯏꯕ ꯑꯁ ꯌꯥꯝ ꯇꯜꯂꯦ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯇꯥꯡꯕꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯕꯥꯖꯤꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯈꯤꯗꯕꯒꯤ ꯃꯍꯩꯅꯤ ꯊꯕꯥꯇꯣꯟꯅ ꯇꯥꯏꯅꯔꯣ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯅꯐꯝꯅꯤ ꯁꯂꯥꯏꯅ ꯌꯥꯔꯦ ꯇꯣꯛꯅꯔꯣ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦ ꯇꯧꯒꯗꯕ ꯃꯇꯝꯗꯅ ꯑꯩꯒꯤ ꯊꯕꯛꯅ ꯃꯔꯨꯅꯦꯅ ꯕꯥꯖꯤꯗꯣ ꯍꯟꯅꯝꯇ ꯌꯦꯡꯅꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯤꯔꯕ ꯂꯣꯏꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯎꯐꯨꯟ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯀꯥꯔꯕꯗꯣ ꯍꯥꯡꯗꯨꯅ ꯄꯥꯔꯨꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯛꯂꯔꯣꯏ ꯀꯩꯁꯨ ꯄꯨꯔꯛꯂꯔꯣꯏ ꯀꯩꯅꯣꯝ ꯈꯟꯅꯁꯤ ꯑꯁꯨꯝꯅ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃꯨꯛ ꯑꯃ ꯍꯥꯏ ꯇꯧꯗꯨꯅ ꯌꯦꯠꯅꯕ ꯌꯥꯕ ꯌꯦꯠꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯀꯣꯟꯅ ꯊꯪꯗ ꯊꯕꯥꯇꯣꯟꯅ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯇꯣꯛ ꯌꯦꯠꯅꯔꯒꯨꯝꯁꯤ ꯁꯤꯗꯤ ꯌꯦꯠꯅꯔꯒ ꯄꯥꯈꯨꯝ ꯊꯣꯔꯛꯂꯔꯣꯏ ꯃꯇꯝꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯍꯌꯦꯡꯃꯛ ꯈꯨꯔꯥꯃꯪꯒꯤꯒꯤ ꯂꯩꯐꯝꯁꯨ ꯈꯪꯂꯕꯅꯤꯅ ꯃꯥꯒꯤꯗ ꯆꯠꯂꯒ ꯃꯥꯒꯤ ꯑꯌꯥꯕ ꯂꯧꯔꯁꯤ ꯇꯥꯡꯕꯅ ꯍꯣꯏꯅꯦ ꯃꯗꯨꯗ ꯇꯥꯕꯅꯤ ꯆꯪꯅꯔꯣ ꯍꯌꯦꯡ ꯄꯨꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯅꯔꯨꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯊꯣꯛꯅꯔꯒ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯤ ꯃꯪꯒꯤꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯨꯡꯂꯔꯦ ꯃꯌꯥꯝꯗꯣ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯄꯒꯨꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯅꯩ ꯆꯪꯁꯤꯟꯗꯨꯅ ꯁꯨꯃꯥꯡꯗꯒꯤ ꯇꯥꯡꯕꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯣ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯀꯅꯥꯅ ꯂꯩꯅꯦꯍꯦ ꯁꯤꯕꯨ ꯈꯨꯔꯥꯃꯪꯒꯤꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯥ ꯃꯥꯅꯤ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯂꯥꯛꯑꯣ ꯆꯪꯂꯣ ꯑꯩꯁꯨ ꯅꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯪꯒꯤ ꯍꯥꯟꯅꯗꯒꯤ ꯄꯥꯎ ꯂꯣꯏꯅ ꯈꯪꯂꯕꯒꯨꯝ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨ ꯀꯧꯁꯤꯜꯂꯤ ꯊꯕꯥꯇꯣꯟ ꯇꯥꯡꯕꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯣꯟꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯇꯥꯆꯧ ꯌꯥꯔꯗꯤ ꯍꯌꯦꯡꯃꯛ ꯍꯟꯈꯤꯅꯕ ꯇꯧꯁꯤ ꯁꯦꯜ ꯈꯔ ꯄꯤꯁꯤꯜꯂꯒꯅꯦ ꯃꯃꯥꯏ ꯈꯔ ꯇꯛꯍꯜꯂꯒ ꯃꯥꯒꯤ ꯑꯌꯥꯕꯗꯣ ꯂꯧꯗꯨꯅ ꯄꯨꯈ꯭ꯔꯁꯤ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯕꯒ ꯍꯩꯅꯔꯣꯏꯕ ꯃꯣꯏ ꯈꯨꯡꯒꯪꯒꯤ ꯎꯐꯨꯜ ꯎꯅꯥꯏ ꯃꯔꯛꯁꯤꯗ ꯂꯩꯕ ꯍꯩꯅꯔꯣꯏ ꯑꯩ ꯇꯤꯂꯥꯏꯈꯨꯝꯕꯤꯒ ꯌꯥꯝ ꯆꯨꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯁꯣꯝꯗ ꯃꯪꯒꯤꯅ ꯅꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯇꯥꯔꯣ ꯉꯁꯤꯗꯒꯤꯅ ꯊꯥ ꯑꯃ ꯁꯨꯞꯅ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯕ ꯊꯛꯄꯗꯒꯤ ꯍꯧꯔꯒ ꯊꯕꯛ ꯄꯨꯝꯕ ꯇꯧꯕ ꯇꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯃꯕꯨ ꯊꯧꯑꯣꯏꯗꯅ ꯏꯟꯕ ꯇꯥꯔꯕ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯂꯟ ꯊꯨꯝ ꯃꯆꯦꯠ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯔꯅꯨ ꯑꯗꯨꯒ ꯅꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯁꯦꯜꯅ ꯑꯩꯕꯨ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯨꯃꯒ ꯅꯥꯀꯣꯡꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯈꯤꯕꯅ ꯐꯅꯤ ꯅꯈꯣꯏꯒꯤ ꯕꯥꯖꯤ ꯑꯩꯒꯤꯅ ꯃꯔꯨꯞ ꯏꯕꯣꯍꯜ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏꯅꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯄꯥꯝꯂꯝꯕ ꯊꯕꯛꯁꯦ ꯑꯁꯤꯃꯗꯤ ꯑꯩ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯀꯅꯤ ꯅꯈꯣꯏꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯅꯈꯣꯏꯒꯤ ꯂꯩꯅꯅꯕꯒ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨ ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯨꯡ 6 ꯇꯥꯕꯒ
ꯆꯥꯛ ꯆꯥꯕ ꯊꯣꯔꯛꯀꯗꯕꯅꯤ ꯃꯗꯨꯗ ꯊꯣꯔꯛꯇ꯭ꯔꯒ ꯑꯗꯨꯝ ꯆꯔꯥ ꯍꯦꯟꯖꯕ ꯇꯥꯕꯅꯤ ꯃꯪꯒꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯪꯒꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯧꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ ꯊꯕꯥꯇꯣꯟ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯨꯗ ꯏꯁꯧ ꯂꯥꯡꯁꯤꯟꯅꯩ ꯂꯦꯝꯕꯤꯅ ꯅꯣꯏ ꯅꯄꯥꯁꯤꯕꯨ ꯐꯠꯇꯕ ꯃꯤ ꯇꯦꯛ ꯂꯩꯔꯝꯃꯨꯅꯤ ꯏꯁꯩꯗ ꯁꯤꯔꯐꯥꯎ ꯃꯔꯨꯅ ꯌꯨꯏ ꯍꯥꯏꯕ ꯃꯤꯗꯥꯗꯨꯅꯤ ꯁꯣꯝꯗ ꯊꯕꯥꯇꯣꯟꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁꯧ ꯇꯧꯁꯤꯜꯂꯤ ꯑꯁꯤꯒꯤ ꯍꯅꯨꯕ ꯃꯪꯒꯤ ꯍꯥꯏꯕ ꯑꯉꯥꯎꯕ ꯃꯤ ꯃꯥꯟꯕꯁꯦ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯃꯥ ꯀꯔꯤ ꯌꯦꯡꯉꯒꯅꯣꯕ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯔꯤꯁꯤꯕꯨ ꯑꯩꯒꯤ ꯈꯨꯀꯥꯞꯄꯤ ꯑꯃꯨꯛꯇ ꯃꯥꯒꯤ ꯏꯃꯨꯡꯗꯤ ꯂꯥꯏꯔꯗꯅ ꯃꯥ ꯃꯁꯥ ꯐꯥꯎꯕ ꯂꯩꯕ ꯉꯝꯕꯤ ꯊꯕꯥꯇꯣꯟꯅꯤꯁꯦ ꯃꯥ ꯈꯪꯗꯦꯅꯦ ꯑꯗꯨꯅꯤ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯈꯪꯗꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯊꯥꯔꯤꯁꯤ ꯑꯩꯈꯣꯏꯁꯤꯕꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯕꯟꯗꯤꯗꯧꯅꯒ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯉꯥꯡꯊꯣꯔꯛꯄꯗ ꯇꯥꯕ ꯌꯥꯝ ꯋꯥꯏ ꯊꯕꯛꯁꯤꯅ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯗꯤꯀꯣ ꯃꯁꯤ ꯀꯦꯍꯜꯁꯦ ꯆꯥꯏꯒꯗꯕꯅꯤ ꯑꯩꯁꯨ ꯌꯥꯝ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯅꯔꯁꯤ ꯑꯃꯨꯛ ꯇꯨꯝꯊꯈꯤꯕꯗ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯃꯨꯛ ꯈꯪꯍꯧꯗꯗꯅ ꯆꯔꯥ ꯍꯦꯟꯅꯅꯤꯀꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯍꯩ ꯄꯣꯊꯥꯅꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯀꯔꯤ ꯐꯤꯕꯝ ꯐꯥꯎꯕ ꯌꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯤ ꯀꯔꯤꯝꯇ ꯈꯪꯖꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯪꯒꯤꯅ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯄꯨꯡ 6 ꯇꯥꯁꯤꯜꯂꯛꯄꯗ ꯆꯥꯛ ꯆꯥꯕ ꯊꯣꯡꯅꯔꯛꯂꯤ ꯃꯪꯒꯤ ꯅꯨꯄꯤ ꯔꯥꯁꯤꯅ ꯂꯥꯛꯅꯔꯣ ꯆꯥꯛ ꯄꯨꯊꯣꯔꯛꯂꯒꯦ ꯃꯈꯥꯗꯨꯗ ꯄꯔꯦꯡ ꯁꯥꯅ ꯐꯝ ꯆꯥꯛ ꯄꯤꯔꯛꯂꯗꯧꯅꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯃꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯩ ꯃꯃꯤꯠꯇꯨ ꯌꯦꯡꯅꯩ ꯂꯦꯝꯕꯤꯅ ꯏꯗꯣꯟ ꯂꯩꯕꯥꯛꯁꯤꯗꯕꯨ ꯀꯅꯥꯅ ꯐꯝꯃꯒ ꯆꯥꯛ ꯆꯥꯅꯒꯦ ꯐꯝꯕ ꯍꯩꯇ꯭ꯔꯒꯅ ꯍꯦꯛ ꯆꯥꯎꯔꯒ ꯂꯥꯝꯕ ꯍꯦꯃꯟꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯥꯗ ꯐꯝꯊꯔꯒ ꯑꯣꯏꯔꯕꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯨ ꯀꯣꯛꯍꯟꯕ ꯇꯥꯈꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯕ ꯍꯧꯅꯗꯧ ꯇꯧꯔꯛꯏ ꯅꯥꯀꯜ ꯑꯃꯗꯅ ꯃꯪꯒꯤ ꯑꯃꯗꯤ ꯔꯥꯁꯤ ꯐꯝꯗꯨꯅ ꯆꯥꯔꯤ ꯁꯂꯥꯏꯅ ꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯃꯄꯨꯡꯕꯨ ꯑꯝꯇ ꯌꯥꯎꯗꯦ ꯈꯨꯖꯥꯝꯗꯨ ꯃꯥꯜꯂꯤ ꯁꯤꯗꯤ ꯅꯣꯏ ꯆꯥꯍꯧ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ ꯑꯩ ꯃꯁꯤ ꯎꯕꯗ ꯀꯩꯅꯣꯝ ꯑꯗꯨꯝ ꯇꯧ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯒ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯈꯤꯒꯦ ꯇꯥꯡꯕꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯩꯈꯣꯏꯕꯨ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯃꯤꯗ ꯄꯤꯖꯕꯗꯧꯅ ꯑꯁꯨꯛ ꯃꯆꯨ ꯇꯥꯗꯅ ꯁꯦꯝ ꯁꯥꯕꯁꯤꯕꯨ ꯍꯨꯏ ꯐꯥꯎ ꯃꯁꯤ ꯊꯥꯛꯄꯗ ꯆꯥꯎ ꯌꯥꯔꯣꯏ ꯁꯣꯝꯗꯅ ꯃꯪꯒꯤ ꯑꯃꯁꯨꯡ ꯔꯥꯁꯤꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕ ꯑꯃ ꯐꯖꯅ ꯄꯣꯝꯂꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅ ꯄꯨꯈꯝ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯆꯥꯅꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯪꯒꯤꯅ ꯆꯥꯅꯤꯡꯉꯒ ꯆꯥꯔꯣ ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯕꯅꯤ ꯊꯣꯛꯈꯤꯕ ꯌꯥꯏ ꯁ꯭ꯋꯥꯏꯗ ꯎꯔꯥꯎ ꯊꯔꯥꯎꯔꯛꯀꯅꯨ ꯆꯥꯛꯁꯤ ꯉꯥꯏꯍꯥꯛꯇ ꯆꯥꯅꯤꯡ ꯇꯥꯅ ꯆꯥꯈꯤꯒꯦ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯒꯦ ꯈꯜꯂꯕ ꯃꯗꯨꯗ ꯂꯥꯛꯀꯗꯕ ꯐꯣꯜꯗꯨꯁꯨ ꯅꯁꯥꯅ ꯌꯥꯅ ꯈꯪꯅ ꯆꯠꯆꯈꯤꯕ ꯌꯥꯅꯤ ꯊꯕꯥꯇꯣꯟꯅ ꯈꯨꯔꯥꯁꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯕ ꯌꯥꯗꯣꯏꯅꯣ ꯏꯟꯁꯥꯡꯁꯨ ꯃꯄꯪ ꯑꯝꯇ ꯌꯥꯎꯗꯦ ꯃꯍꯤ ꯉꯥꯛꯇ ꯆꯥꯛ ꯐ꯭ꯔꯪ ꯅꯥꯎꯕꯁꯤꯒ ꯀꯗꯥꯏꯗ ꯌꯣꯠꯄ ꯌꯥꯗꯣꯏꯅꯣ ꯃꯪꯒꯤ ꯃꯃꯤꯠ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗ ꯆꯥꯅ ꯈꯨꯝꯂꯛꯏ ꯃꯗꯨ ꯆꯥꯅꯔꯤꯕ ꯆꯥꯛꯅꯤ ꯃꯗꯨ ꯆꯥꯗꯨꯅ ꯍꯤꯡꯅꯔꯤꯕ ꯀꯌꯥꯅꯤ ꯑꯩꯒꯤ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕ ꯃꯆꯥ ꯄꯤꯕ ꯑꯅꯤ ꯃꯃꯧ ꯑꯅꯤ ꯂꯩꯕ ꯅꯣꯡꯃꯇ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯆꯥꯖꯕ ꯐꯪꯖꯈꯤꯗ꯭ꯔꯕ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯄꯤꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯃꯗꯨꯅ ꯐꯕ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ ꯃꯥꯅ ꯆꯥꯈꯤꯕꯗꯨꯗꯒꯤ ꯆꯥꯒꯤ ꯆꯥꯔꯣꯏꯗꯣ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯧꯒꯠꯂꯛꯇ꯭ꯔꯦꯗꯅ ꯅꯪ ꯑꯛꯁꯝꯗꯨ ꯄꯥꯏꯔꯒ ꯏꯟꯈꯤꯒꯗꯕꯅꯤ ꯋꯥꯁꯤ ꯇꯥꯕꯗ ꯇꯥꯡꯕꯗꯤ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯒꯝ ꯆꯪꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯪꯒꯦ ꯇꯧꯏ ꯔꯥꯁꯤꯅ ꯍꯩ ꯅꯈꯣꯏꯅ ꯆꯥꯛꯁꯤ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯒ ꯃꯄꯥꯟꯗ ꯍꯨꯏꯗ ꯊꯥꯛꯂꯝꯃꯨ ꯑꯗꯨꯒ ꯆꯥꯕꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯣ ꯐꯖꯅ ꯐꯦꯡꯗꯣꯛꯂꯒ ꯊꯅꯝꯃꯨ ꯑꯗꯨꯒ ꯆꯥꯛꯈꯨꯝꯁꯦ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯒꯗꯕ ꯍꯥꯏꯔꯝꯂꯒ ꯊꯕꯛ ꯄꯨꯝꯕ ꯃꯈꯣꯏꯗ ꯄꯤꯁꯤꯜꯂꯝꯂꯒ ꯃꯪꯒꯤꯒ ꯔꯥꯁꯤꯒꯁꯨ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯁꯂꯥꯏꯅ ꯑꯍꯜꯅ ꯃꯕꯨꯛ ꯐꯠꯇꯕ ꯑꯩꯈꯣꯏꯅꯒ ꯍꯥꯎꯅ ꯁꯤꯠ ꯅꯥꯟꯅ ꯆꯥꯊꯣꯛꯂꯒ ꯆꯪꯈ꯭ꯔꯦꯅꯦꯁꯦ ꯂꯣꯏꯁꯤꯜꯍꯧꯔꯣ ꯉꯁꯤꯒꯤꯗꯤ ꯄꯥꯡꯅ ꯁꯥꯅꯕ ꯂꯦꯟꯅꯔꯁꯤ ꯍꯌꯦꯡ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯌꯦꯡꯅꯔꯁꯤ ꯇꯥꯆꯧꯁꯨ ꯁꯥꯎꯗꯨꯅ ꯀꯥꯈ꯭ꯔꯦ ꯍꯣꯔꯦꯟ ꯆꯕꯦꯡ ꯉꯥꯡꯅꯔꯛꯀꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯂꯦꯝꯕꯤ ꯑꯃꯁꯨꯡ ꯊꯕꯥꯇꯣꯟꯁꯨ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯅꯗꯨꯅ ꯇꯨꯝꯕ ꯆꯪꯅꯔꯛꯏ ꯀꯥꯗ ꯇꯥꯡꯕꯗꯨ ꯌꯥꯝ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥꯇꯣꯟ ꯍꯦꯛ ꯎꯕꯒ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯋꯥꯅ ꯃꯤꯒꯤ ꯃꯈꯥꯗ ꯍꯤꯡꯍꯟꯕ ꯅꯪꯅ ꯕꯥꯖꯤꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯝꯂꯣꯏꯅꯤꯀꯣ ꯅꯨꯃꯤꯠ ꯆꯨꯞꯄꯃꯁꯨ ꯀꯩꯝꯇ ꯆꯥꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯁꯨ ꯆꯥꯗꯅ ꯇꯨꯝꯗꯧꯔꯦꯗꯅ ꯍꯔꯦ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯕꯤꯔꯣ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯅꯣꯡꯃꯇ ꯕꯥꯖꯤꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯈꯤꯕ꯭ꯔꯣ ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯌꯦꯡꯁꯤꯟꯕꯤꯈꯤꯕ꯭ꯔꯕ ꯃꯁꯥꯁꯨ ꯅꯥꯔꯤ ꯈꯪꯂꯤꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏ ꯇꯥꯆꯧꯅ ꯌꯦꯡꯊꯣꯛꯄꯤꯔꯝꯂꯕꯗꯤ ꯕꯥꯖꯤꯗꯣ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯈꯤꯅꯤꯒꯤ ꯑꯗꯨꯗꯤ ꯅꯠꯇꯗꯅ
ขณะอับตาหันยิงบิดระกะเขาสิตาอ้วนจาระอีกะรีกันนะดับดะไอ้งุนดะไตนระดันอสุมนะว่ากันนรักปดาสลายมาไตมานาสูเซนสิเลแต่ซออีเดมาเอาสิมาดูปุถุนะตัวนั้นขัดนั่นตัวนั้นเลยเด็กก็ไกดงนะด้วยภาษาตัวท่านาสิให้อายุเงินนะเขาก็ตัวนี้เนอะให้ยังนักการีบุทุกเลยกับการีมุขให้รักตัวนึงครั้งเดียวแต่ซอคุยสุปท่าบิเหไอ้คุยสุตุมุระกิอสุมนะปท่านักเรโนงาเลยมาคุยมารีมาตำซานะเขาก็ลักตัวนั้นทอเรมังกีนะคุยมาตำซานะเขาดีเขาก็ลักเลยนะอสุมนะป้าปุ่งดูเลยยังไงได้เขานะอสุมนะให้นาตายนะไปยารำเลบดีงั้นสิอาศิกุมเลบนุมิตสิอุบพังลำลอยดับดีว่าสิตาบดามาคุยมารีดูอีกไก่บุพารักละมาดิมาไม่สิงดูไล่ไม่ได้ลุกท่านดูนั่นเลียบมังกีสูมาฆ่าตานะว่าให้บ่าวเรย์พาริสิทับกิวารีโอยนะซาสิไอ้แกยาบยาวเดนะนักคุยการิมตะตัวเบียร์ไอ้นั่นนักคุยเดปีกดอริบทับกเซนักคุยนะซุมนะผู้รันสินที่ยาวเดนะปังทกลับมาดูอีบตาระกดีนักคุยแกป้ามบุษไอ้น่ะสวยเดนะฮาราปีกดอริบดีมาดูดีนะตันไอ้น่ะสิงนะบ่ยานิงเดบทับกตัวรักละบ่ไอ้แกยาบยาวเดนะทับกตัวระบ่ขังมาดูอีระบดีนักคุยกีบาจีนะสินารำลิบลันทุมปุ่มบะกันอะไรจะระบะฮัลสิงกิเลพัมดาสินารันนี่ให้บสิมาสุต่างบาจีนะพิรำลิบลันทุมสิดีสรุปอันนี้ทุกนะใครดกพิรำลับอะดูกะกะไม่นะลุยนี่เตอพิทุกกระโดริบันยันนิงมาสรุปกะยาทุกนะยันสนุนไอ้น่ะยาละดีลุยนะปีเครดนะไอ้น่ะให้บัทับกสิดานักคุยอามันนะอสวยไอ้น่ะยาดบัทับกอามาตรกปดามีดูกิสรุปตุดีสัตว์คุณสิกิพังเลยครับมาคุยมารีดูอุปายเลยจบันีนะมังกีกีว่าคุดิงมักอินเจบดามาซานะยาจารมีอามุมาคาตานะมังกีเขาเดียมละดูนะว่ามาคาตาเรนักคุยนะตัวกระดับทับกให้บบุสิดากิคาราสัตตุนะเลยบคุลไลเซียมคุลกูบุคุลละดูสัตมาพัมมาดูเดตัวละตาระบะมาซามามองนี่อินทุกปีระบะฮันนี่ยังบีนะบกันนาเลยจบะฮัลกายากิเลยพัมสังกายมาเลยบันมาดูเดสัตไอ้น่ะนักคุยลากันนี่ให้บะมังเจ้าเนี่ยนะเป่าให้ครับงาสีเด็กยาวเลยก็ทามาสุดมาพัมดูกิเลยบะฮัลสิงดูกิเสบะบะบุนิงเปียนะบะตัวดูกระดับนี่ฮัลสิงดูกิอิรูไม่ทันลุจะบีบะสร้างอิสิงปีจะบีบะคงห้ามขุดลำปุ่มบะนักคุยเนี่ยเสียนะดูกระดับนี่อะดูก็ให้รีบะทับกสิงสิภาษาหน้ามาสู่ตานะปังทกจับข้างเอกก็กะรีโอยกันนี่ให้บะสรุปสัเพียงคิดต่างมันกุระมาคุยฮัลสิงดูกิเสบะบุไอ้คุยเนี่ยพังคมทุบรันมาคุยกี่จัดตัวนะตัวดูกระดับกิสรุปไอ้คุยมารีสังตนะคุรามาดินโดนกิเสียบาลังสกิสลายคุรานะให้บุคุดิงไอ้คุยลอยนะตัวสกิท้ามาสุมนะมาพัมดูดสัตตุนะเลยรู้กันได้แบบยังวานิอะดูเดคุรานะมาดูมาตัดตักปีรันอิสอร์กิท้าวเจ้าดกิไอ้ดีไอ้อิสากิทับกปุ่มบะตัวบังอัมเซอะดูก็ไอ้นี่นะคุยเดกระไรมาตั้มดะนะคุยแกป้ามบะขันนะไปใหญ่ให้ขี้ไปยาวขี้บะกินะคุยลันทำสิ่งดูป้ามมันนัดโตป้ามลับดิสัตครุษไอ้นายไปทับกสิอินละก็นะคุยกิลันทำสิ่งดูนักคุยญี่ปุ่นน่ะโอยไปยันนัดจับว่ามาขัดตานิ่งดีมาคุยมารีดูว่ามาขัดตาบังอัมนัดนะตุมินนัดุมมาไม่ลุกท่าดูนัดจัดพาวครข้าราชการก็ทับตอนมาไม่เลยทบตุนนะหังเลยคุระจัดปฏิจัดเลยแล้วดูโบไอ้คุยญี่ปุ่นอิสัยสิ่งดอกอมุตตะปุจกิปูรุนปูบกิสุมาทาวตาดนักคุยกีดาร์การโอยบปวดคุดิมักมาพัมดูลอยน่ะปีระกันดับปรับจัดนัดจับดีงั้นสิกิมาทำเฮลิให้ดูนะจังหันหลักตะบุษยัยอดุมนะตัวบดีนักคุยงั้นสิกิลำหังนะหิงเลี้ยนบตาว่าสิตาบดามาคุยมารีฮัทูคงเลยยังนะคงสันครีกันอะไรจะจับอาหารกิเสบาพังสังเลนนะดูยาวเลยทงกาลดูการสิลักบดาอายิงบนุงสินยัยรักบดูกีนุงไงบดูเล่าดูนะตับนะอากุยบดูยังดูนะสังลักเลยอาหารโอยระบะนุปานุบีกายาอามาเลยบดูอูริขระอามานะดุกสารีขระอามานะลังจักลีขระอามานะกุยนะพามินนะดูนะวารีตาวรีอาหารโอยระบะนุปามากีมานักจะสังสินดูนะตังมันคุระการิกุมบังตังสิสิกิสังกัยสิบูเซียนารีบุมาพูดูกระดมเดลัยอามุกตุอุนจะเก็บอาหารละดูสุวางางดีอดูบุไปรำลีบมากิใส่สู้ดูนะกามากิมาปาดาอสิเดลัยบันนี่ให้บุกุมนะตากมาคุยสุกาดูตัมนะสังสิลิดูปีมากาดูตะพัมดูนะการิโนทับคราลอยสินดูนะพัมลำมาคุยอุบดาดูปีดูนะนักคุยยอรักเล่เล่าจังนักคุยหลักกันนี่ให้นะมามังกินเปาให้รักละบันพี่ดาสิเดพัมบิวให้กิมิงนะเปียนเอาส่งกิมิงสิงสุให้บิวอสุมนะมากิมามิงจะฮีกะรีกระทุกในให้เป็นสิ่งบ่เงียกวารีตรมาตุงเปียนเอายอรักละบันนี่นะกันนานกะรีตงกระดับกะรีทับกไปกระดับให้บัดอายักอมุกตาหนทำจักเลยบะฮัลมายามเสียอปุกไปอิมาอิปานิขันนะลูนสานตวีกระดับที่น่ะใส่ทางบยาด
ꯃꯈꯣꯏꯅ ꯁꯣꯏꯔꯛꯄ ꯇꯥꯔꯒꯁꯨ ꯌꯥꯝ ꯏꯪꯅ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯍꯥꯏꯕꯤꯒꯗꯕꯅꯤ꯫ ꯑꯗꯣ ꯆꯍꯤꯁꯤ ꯅꯣꯏꯅꯕꯨꯗꯤ ꯈꯔ ꯍꯜꯂꯤ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯒ ꯇꯧꯒꯗꯕ ꯊꯕꯛꯅꯤꯅ ꯃꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯀꯧꯖꯔꯒꯦꯅꯦꯀꯣ꯫ ꯑꯗꯨꯒ ꯑꯩꯕꯨ ꯃꯌꯥꯝꯅ ꯁꯅꯥꯏꯕꯦꯝ ꯍꯥꯏꯅ ꯀꯧꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯅꯣꯏꯁꯨ ꯍꯦꯛꯇ ꯀꯧꯔꯣꯀꯣ꯫ ꯃꯌꯥꯝꯗꯨꯁꯨ ꯍꯣꯏ ꯐꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯀꯧꯖꯒꯦ ꯁꯅꯥꯏꯕꯦꯝ꯫ ꯇꯥꯡꯕ, ꯅꯪꯒ ꯁꯂꯥꯏꯒꯅ ꯇꯧꯒꯗꯧꯕꯁꯦ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯁꯤꯒꯤ ꯑꯅꯥ ꯑꯌꯦꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯇꯝ ꯆꯥꯅ ꯄꯤꯖꯕ, ꯃꯇꯝ ꯆꯥꯅ ꯆꯥꯅ ꯂꯥꯌꯦꯡꯅꯕ ꯁꯤꯟꯕꯤꯕ꯫ ꯃꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝ ꯇꯣꯏꯅ ꯅꯥꯒꯜꯂꯤ꯫ ꯃꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯁꯥ ꯐꯥꯎꯕ ꯆꯨꯝꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯕ ꯅꯠꯇꯦ꯫ ꯃꯗꯨꯕꯨ ꯅꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯏꯔꯨ ꯃꯥꯏꯊꯖꯕ, ꯈꯣꯡꯈꯥꯝ ꯈꯨꯠꯂꯥꯝ ꯐꯖꯅ ꯁꯦꯟꯅꯕꯤꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯊꯧꯅꯤꯀꯣ꯫ ꯑꯗꯨꯒ ꯂꯦꯝꯕꯤ, ꯅꯪꯒꯤꯅ ꯂꯩꯔꯤꯕ ꯁꯪꯒꯥꯏꯁꯦ ꯁꯤꯠꯄ ꯁꯦꯡꯕ, ꯑꯍꯜꯁꯤꯡ ꯑꯁꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯨꯕꯤꯕ, ꯂꯨ ꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕꯁꯤꯅ ꯅꯪꯒꯤ ꯅꯊꯧ꯫ ꯋꯥꯁꯤ ꯇꯥꯕꯗ ꯂꯦꯝꯕꯤ ꯃꯊꯃꯣꯏꯗ ꯈꯜꯂꯤ, ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯕꯣ? ꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛ ꯐꯥꯎ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯖꯔꯛꯇ꯭ꯔꯤ꯫ ꯑꯁ ꯀꯩꯅꯣ ꯀꯣꯛꯁꯤꯁꯨ ꯉꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤꯃꯤ ꯑꯩꯕꯨ꯫ ꯐꯤꯁꯤꯅ ꯍꯨꯃꯥꯏꯗꯨꯝ ꯑꯃꯨꯛꯇ ꯍꯨꯝꯃꯒ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯏꯪꯊꯒꯦ ꯍꯥꯏꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ꯫ ꯃꯊꯪ ꯊꯕꯥꯇꯣꯟꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯊꯕꯥꯇꯣꯟ, ꯅꯪꯒꯤꯗꯤ ꯆꯥꯛꯈꯨꯝꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯊꯣꯡ ꯊꯥꯛꯄ ꯃꯇꯝ ꯆꯥꯅ ꯑꯍꯜꯁꯤꯡꯁꯦ ꯄꯤꯖꯕꯤꯕ, ꯅꯣꯡꯃꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯒꯗꯕ꯫ ꯑꯩꯅ ꯑꯩꯁꯦ ꯋꯥꯈꯜ ꯇꯥꯏꯀꯣ? ꯍꯣꯏ ꯇꯥꯖꯩ ꯁꯅꯥꯏꯕꯦꯝ꯫ ꯊꯕꯥꯇꯣꯟ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯁ ꯐꯔꯦꯗ, ꯑꯍꯜꯁꯤꯡꯁꯤꯒꯤ ꯐꯠꯇꯕ ꯄꯥꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯥꯕꯁꯦ꯫ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯩꯅ ꯍꯩꯅꯖꯔꯛꯄ ꯊꯕꯛꯅꯤꯅ ꯊꯣꯏꯅ ꯋꯥꯔꯣꯏ꯫ ꯐꯔꯦꯗ꯫ ꯁꯂꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯁꯅꯥꯏꯕꯦꯝ, ꯁꯪꯒꯥꯏ ꯑꯁꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯥꯟꯅꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯒ ꯑꯃꯠꯇ ꯊꯝꯕꯤꯗꯕ꯭ꯔꯥ? ꯑꯩꯅ ꯅꯈꯣꯏꯗ ꯁꯤꯟꯅꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯍꯧꯕꯗꯕꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯊꯕꯛ ꯂꯩꯊꯣꯛꯀꯦ ꯈꯜꯂꯛꯀꯅꯨ꯫ ꯅꯈꯣꯏꯅ ꯅꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯅꯄꯥꯕꯨꯡ ꯑꯗꯨꯗ ꯀꯔꯤ ꯂꯤꯆꯠ ꯆꯠꯈꯤ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯂꯕꯖꯥꯠꯅꯤ ꯀꯣ꯫ ꯅꯄꯥꯞꯅ ꯅꯅꯪꯒꯟꯗ ꯅꯝꯕꯣ ꯆꯥꯎꯅ ꯆꯥꯎꯅ ꯄꯨꯔꯒ ꯆꯠꯂꯤꯕꯗꯣ, ꯃꯐꯝꯁꯤꯗ ꯑꯐꯕ ꯊꯕꯛ ꯈꯔꯁꯤ ꯇꯧꯔꯒ ꯊꯪꯊꯖꯕ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯒ ꯑꯃꯅ ꯊꯕꯛ ꯇꯧꯕꯗ ꯍꯨꯔꯥꯟ ꯂꯥꯟꯅꯥꯗ ꯇꯧꯒꯦ, ꯂꯩꯊꯣꯛꯀꯦ ꯈꯟꯒꯅꯨꯀꯣ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯌꯦꯡꯂꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ꯫ ꯑꯁꯨꯝꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯛꯀꯗꯕ ꯃꯈꯣꯏꯅ ꯋꯥꯒꯗꯕ ꯃꯌꯥꯝꯁꯤ ꯈꯟꯅꯔꯨꯔꯒ ꯃꯊꯃꯣꯏꯁꯤꯡꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯅꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯂꯣꯈꯥꯗ ꯇꯥꯕ ꯍꯥꯏꯗꯨ ꯇꯥꯔꯦꯗꯅ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯟꯅꯩ꯫ ꯄꯦꯅꯥꯎꯅ, ꯅꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯆꯩ ꯈꯔ ꯂꯧꯊꯣꯛꯂꯨꯈꯤꯒꯦ, ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯂꯥꯏꯅ꯫ ꯇꯥꯖꯧ, ꯑꯩꯈꯣꯏꯅ ꯕꯥꯖꯤꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯌꯥꯔꯦ, ꯇꯨꯃꯤꯟꯅ ꯂꯩ, ꯃꯈꯥ ꯇꯥꯔꯛꯂꯅꯨ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯦꯅꯥꯎꯁꯨ ꯂꯥꯛꯂꯤ꯫ ꯐꯤ ꯈꯔ ꯑꯗꯨ ꯃꯥꯒꯤ ꯌꯦꯜꯂꯤ꯫ ꯐꯤꯁꯤꯡꯗꯨ ꯄꯥꯏꯔꯣ, ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯀꯥꯁꯤꯅ ꯅꯨꯄꯥ ꯅꯈꯣꯏ ꯂꯩꯔꯣ, ꯑꯗꯨꯒ ꯑꯣꯏ ꯊꯪꯕ ꯀꯥꯁꯤꯗꯅ ꯅꯨꯄꯤ ꯅꯈꯣꯏ ꯂꯩꯔꯣ꯫ ꯆꯥꯕ ꯊꯛꯄ ꯃꯌꯥꯝꯅ ꯆꯥꯅ ꯊꯛꯅꯔꯤꯕ ꯑꯁꯤꯃꯛ ꯅꯈꯣꯏꯁꯨ ꯆꯥꯒꯅꯤ꯫ ꯁꯤꯗ ꯃꯤ ꯑꯃꯠꯇꯒꯤ ꯇꯣꯉꯥꯟꯅ ꯊꯣꯡ ꯊꯥꯛꯄ ꯑꯝꯇ ꯇꯧꯗꯦ꯫ ꯑꯗꯨꯅ ꯑꯔꯩꯕꯁꯤꯅ ꯀꯣꯟꯅꯅꯕ ꯁꯤꯖꯤꯟꯅꯕ ꯇꯝꯃꯨ꯫ ꯂꯦꯝꯕꯤꯅ, ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯀꯩꯁꯨ ꯆꯥꯔꯛꯇ꯭ꯔꯤ, ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯤ, ꯉꯁꯥꯏ ꯂꯝꯕꯤꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯛꯄꯗꯨꯅꯁꯨ ꯑꯣꯏꯕ ꯌꯥꯗ꯭ꯔꯤ꯫ ꯆꯥꯛꯁꯦ ꯄꯨꯡ ꯀꯌꯥꯗ ꯆꯥꯒꯅꯤ? ꯆꯥꯛꯇꯤ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯑꯗꯨꯝ ꯄꯤ꯫ ꯃꯁꯤꯗ ꯅꯪꯕ ꯃꯤꯅ ꯆꯥꯔꯦ, ꯅꯪꯗꯕ ꯃꯤꯅ ꯇꯣꯛꯆꯔꯦ꯫ ꯑꯗꯨꯒꯅꯦ, ꯅꯈꯣꯏꯅ ꯌꯥꯜꯂꯛꯄ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯌꯥꯎꯔꯗꯤ ꯀꯥꯁꯤꯗ ꯊꯅꯝꯂꯒ ꯆꯪꯈꯣ꯫ ꯇꯥꯡꯕꯅ, ꯐꯖꯩꯅꯦ ꯅꯣꯏꯁꯤꯗꯤ꯫ ꯅꯣꯏꯒꯤꯁꯤꯕꯨ ꯆꯨꯝꯅꯒꯤ ꯃꯤ ꯂꯩꯐꯝ ꯅꯠꯇ꯭ꯔꯒ ꯀꯩꯁꯨꯝ ꯁꯪꯂꯕ? ꯑꯩꯈꯣꯏꯕꯨ ꯀꯩꯁꯨꯝ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯧꯒꯨꯝ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯅꯈꯣꯏꯅ ꯃꯐꯝꯁꯦ ꯀꯩꯁꯨꯝ ꯆꯪꯉꯤ, ꯂꯩꯅꯤꯡꯗꯦ ꯈꯜꯂꯒꯅ ꯑꯗꯨꯝ ꯆꯠꯄꯤꯈꯤꯕ ꯌꯥꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯖꯗꯦ꯫ ꯑꯩꯅ ꯁꯦꯜ ꯊꯨꯝ ꯃꯐꯝꯁꯤꯗ ꯊꯅꯝꯃꯨ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯁꯪꯒꯥꯏ ꯑꯁꯤꯒꯤ ꯃꯄꯥꯜ ꯊꯣꯛꯅ ꯆꯥꯔꯨ ꯊꯛꯂꯨ ꯇꯧꯔꯨꯗꯅꯕ ꯑꯊꯤꯡꯕ ꯊꯝꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤ ꯇꯧꯗ ꯌꯥꯗꯕ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯎꯄꯥꯏ ꯂꯩꯇꯦ, ꯑꯌꯥꯎꯕ ꯃꯈꯩ ꯊꯅꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯗꯧ ꯊꯣꯔꯛꯂꯦ꯫ ꯄꯦꯅꯥꯎꯅ, ꯑꯗꯨꯒꯅꯦ, ꯀꯥꯗꯨꯗ ꯅꯩꯁꯤꯜꯂꯒ ꯂꯩꯅꯅꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯪꯒꯤ ꯅꯊꯧꯁꯤꯡꯗꯣ ꯇꯧꯕ ꯍꯧꯕ ꯌꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯤꯔꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯊꯣꯛꯅꯔꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯂꯦꯝꯕꯤ ꯀꯞꯅ ꯀꯞꯅ ꯋꯥꯏ ꯇꯥꯁꯤꯜꯂꯤ꯫ ꯇꯥꯡꯕꯅ ꯑꯍꯜꯁꯤꯡꯗꯨꯒꯤ ꯈꯣꯡꯍꯥꯝ ꯈꯨꯠꯂꯥꯝ ꯁꯦꯟꯅꯔꯤ꯫ ꯁꯂꯥꯏꯅ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯔꯤ ꯆꯥꯏ, ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯏ, ꯀꯔꯤ ꯂꯩꯅꯥ ꯅꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯀꯟꯅ ꯊꯤꯒꯠꯂꯤ꯫ ꯑꯍꯜꯁꯤꯡꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯊꯕꯥꯇꯣꯟ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯗꯅ ꯆꯥꯛ ꯊꯣꯡꯐꯝ ꯇꯝꯅ ꯂꯥꯛꯏ꯫ ꯆꯥꯛꯈꯨꯝ ꯈꯔ ꯀꯣꯏꯕꯒꯤ ꯋꯥꯕꯨ ꯀꯣꯏꯊꯣꯛꯀꯦ, ꯅꯨꯡꯇꯤꯒꯤ ꯇꯧ ꯂꯩꯔꯕ ꯊꯕꯛꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯊꯥꯒꯠꯅꯤꯡꯈ꯭ꯔꯦꯗ, ꯃꯥꯅ ꯑꯩꯁꯦ ꯆꯥꯛꯈꯨꯝ ꯀꯣꯏꯕ ꯐꯖꯅ ꯇꯝꯕꯤꯔꯛꯇꯅ ꯉꯁꯤꯗꯤ ꯀꯥꯟꯅꯕ ꯐꯪꯉꯦꯅꯦꯁꯦ ꯍꯥꯏꯅ ꯍꯔꯥꯎ ꯆꯪꯂꯛꯄꯗꯗꯤ ꯂꯩꯔꯝꯂꯤꯕ ꯀꯣꯟ ꯑꯃꯥꯡꯕ
Maron sang sang thongbugi kol asau mayamdu ubada nokla mamai thongdu khangan hanjinki. Marai tatli chakhumduda leiramba nupiduda hangi. Mafamsida nongmada mi kayagi sak thogi. Leiramliba nupiduna khumlai. Nongmada yamdrabada mi sani henbagi sakti ayakki numidangi adum thogi. Ado nangni ngasina ahan oirangani. Cheksina tawjam yam nganganbani ko. Sanai bemada ka hangdana thabak amta tawba yaba natte ko. Maduga tawrabadi khudakta dum tanthoi. Ahal singangta sana boibanina yam cheksina thongdoini. Thabaton makutu makokta haptuna. Ima nasadi seasoning mami yaurida ko. Nupidusu ngangba lepti mathang taksilai. Iyare khangi tumina leido. Tawdona thawdo sasat lawsilu. Ngangdana muk leiran kaino khangde. Asumna makoi pumba magi mathau loina tawnakri. Numidang sak sabagi matam yauri. Ahal mayamdusu chak saba thorakpa haunari. Tangba masung salaisu sakhum tamna sanglai. Limbiga thabaton gasu leiram. Salai bema nawana puriba laklabadi famduna khindun leithokpagi mahutta sana thaknabadu puthorakpa yadab. Kasaidagi sak amta chanadri khangi natro. Lembi saktu puthoraklaga tham makoi anisu chaba haukre. Lembi masindu kapningna pieduna. Nuba yum halasiba. Ai sida leiba ngamoi. Thabak siyam suhat. Sok chawkraba sangai se. Ithantana loina sitsingi. Yumdadi sigumba thabak se amukta tawzaratri. Nau chatlase ai mafam sit leiba ngamloi. Thabatona mado namangda phongmangun. Nakoi ani ne sakraba. Bazina thamlamba masak maral amata phangzatri. Madugi mathakta aikogi tei nauda phawba soklakadoribani. Nakoigi wahaudagi sidagi pulap chatlena khat kadaida leiruni. Sorok mairokta atatu kununa charaga hinugadraba. Aidi pamda noina naunu pasya puraga leizarurani. Adubu masigumba thabaksidi aidi tawba sukngam. Salai lembi masi aikoi imungi izatki wafamsu amadi aigi hinbagi lambisu kayam kuina noigi na pamduda yetun leiba yaga nang naribadu tung koiba yaroidaba wani. Tangma sor sangla hontharaga nongma numit amagi matam tangkai asi phawba asuk wari sinadi tha ama leiba ngamgadoribrani tawrisiba taso phaba phataba sana masaksi phawbudi puk thana saba phangidana masida penthoktunai khoi ngamnaba hotnasi asumna saktu lamna sarabanina hawba insang natlujabasu ihau ta hawi pudrup puk thana sathokle mayamdu magi mathau loina duna wabaga kaiga masasingdu wop taba makai tumthanakri asumna nungti numit khudingi mathau wana sunaruraga numidang hek yawbaga wop taba makai pothaba asumna numit tarani di haujinkri nongma ayuk ama tangba namikap thorakpada salaiga maga khakta tumduna leiramne atai kanamta leiramdri pung yenglubada sak sabagi matam oirambaduda tangma salai hagul pungsi a yaw leirami mi sak saba loina chanakhramat sak sab phangaudu toktai hagulu haiduna prap chak safam tamna senlarakpani mayamdu chak loina sanaramni makoi anisu ukam amamam tap pairaga chak hauki sangai adubu sak yelamniba mi aduna sa insang singdu sasat lausillaga thongam thinjinduna usinkhri aduga hairei o hausikidi chak lobagi matam loire horen numidang matam chana lakpiro aduga sabiro asigum matausi penauna makoida taw haiduna sinaduna thamba makoina su tawbani makhatana salaina mi ataidi loina sanarisi chaba loibasu natri atai siri matam chana chak lawba lakpagi sariban yari lengbiro nasana sagi thabak hawbiro amukasu salaina khumgi tawrakpada mayamana makhataru kaisu kanar horen matam sana muklak sarasi thabak hawrisi law haina khamduna chatminakri lembisu kapna lam tasili hanobi amana haima sida leyawriba amoy pasisu sido khone wai silibanena kan na mamitsi uda mani tutu sida somot pa leiritu taw thorak pa thabak amata na tay wayong sade he bi manangsi lembi kapningna tapna khumlai ima ai gi tawsi uraga ai bulak na biribra ngasi hayda waris matam amada ai ni kubu ipamu ni khana seba tawjaram labadi ngasi ai siyawna kaisu waroi chak khoba ma phawba ai na phasna pisa bikhidi ye basido isa nupi aina sum phagi tawban nangna asuk phazana lamsit waisi tawribasidi aidi sum aigi mauna ada aigi yumda aingona ngangbado madugi matau tamlaga nangonda laknaban nangse kari phau kamaina tawgi yengningla aina lamsit ba khudingi madi aingonda da sumaina dom ngan lembi mapi tai thoklaga imadi yang susot
ꯆꯨꯝꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯐꯥꯎꯕ ꯀꯝꯗꯧꯅ ꯊꯕꯛ ꯁꯨꯍꯟꯕ ꯉꯝꯂꯤꯕꯅꯣ ꯌꯥꯝ ꯋꯥꯔꯝꯒꯅꯤꯕꯨ ꯏꯃꯥꯗꯤ ꯑꯩꯁꯨ ꯏꯆꯥꯗꯨ ꯂꯨꯍꯣꯡꯕ ꯃꯇꯝꯗꯗꯤ ꯀꯜꯂꯤ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯕ ꯈꯥꯏꯕ ꯇꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯡꯂꯒ ꯍꯣꯡꯂꯤꯕꯅꯤ ꯏꯃꯧ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯏꯃꯧ ꯅꯠꯇꯦ ꯏꯆꯥꯅꯤ ꯈꯟꯅ ꯑꯩꯅ ꯂꯨꯅ ꯇꯧꯖꯈꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯥꯕꯨ ꯉꯥꯏꯗ ꯑꯩꯅ ꯂꯣꯏꯅ ꯇꯧꯊꯣꯛꯏ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯊꯃꯣꯏ ꯑꯣꯟꯈ꯭ꯔꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯗꯨꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ ꯑꯩꯁꯦ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯟꯈꯤꯕꯅꯣ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯔꯛꯑꯣꯏ ꯃꯥꯅ ꯊꯣꯔꯛꯇꯣꯏꯁꯤꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯇꯧꯍꯜꯂꯝꯗꯥꯏ ꯄꯥꯈꯣꯜ ꯁꯤꯔꯝꯗꯥꯏꯗꯗꯅꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯄꯥꯡꯒꯜ ꯌꯥꯎꯔꯛꯇ꯭ꯔꯦ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯛꯇ꯭ꯔꯕꯅꯤꯅ ꯀꯥꯟꯅꯔꯛꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯦꯗꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯦꯞꯇꯨꯅ ꯇꯥꯔꯤꯉꯩꯗ ꯄꯦꯅꯥꯎꯅ ꯐꯠ ꯆꯪꯂꯛꯏ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯒ ꯊꯕꯛ ꯇꯧꯔꯤꯔꯣ ꯃꯤ ꯌꯦꯡꯉꯤꯔꯣ ꯅꯊꯧꯗꯣ ꯁꯠ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯅ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯂꯥꯏ ꯑꯍꯜ ꯍꯅꯨꯕ ꯑꯃꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯃꯤꯟꯅꯔꯤ ꯍꯥꯟꯅꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯆꯥꯛ ꯃꯕꯨꯛ ꯊꯟꯕꯒ ꯂꯟꯊꯨꯝ ꯑꯗꯨꯒꯤꯗ ꯋꯥꯈꯜ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯉꯁꯤꯗꯤ ꯍꯣꯡꯂꯛꯂꯦ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨ ꯂꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯑꯍꯜ ꯃꯌꯥꯝꯁꯦ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯏꯔꯥꯏꯔꯤꯕꯅꯤꯀꯣ ꯈꯔ ꯑꯃꯅ ꯇꯥꯟꯊꯣꯔꯛ ꯈꯔ ꯑꯃꯅ ꯂꯝꯕꯤꯗ ꯂꯥꯞꯅ ꯅꯥꯟꯊꯣꯛꯂꯝꯕꯗꯒꯤ ꯃꯐꯝꯁꯤꯗ ꯄꯨꯔꯛ ꯈꯔ ꯑꯃꯅ ꯍꯦꯛ ꯃꯆꯥꯃꯛꯅ ꯃꯐꯝꯁꯤꯗ ꯊꯤꯟꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯃꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯅꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯃꯥꯅ ꯁꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯍꯜ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯏ ꯈꯨꯔꯥ ꯆꯠꯄ ꯂꯦꯞꯈꯤꯁꯤ ꯑꯃꯨꯛꯇꯪ ꯅꯊꯟꯗ ꯂꯦꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯈꯤꯁꯤ ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩꯅ ꯇꯨꯡꯗ ꯉꯥꯛꯂꯤꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯂꯦꯞꯄ ꯉꯝꯍꯟꯅꯕ ꯍꯣꯠꯅꯩ ꯑꯍꯜ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯆꯍꯤ ꯌꯥꯝꯂꯛꯂꯕꯅꯤ ꯈꯨꯔꯥꯅ ꯃꯐꯝꯁꯤ ꯂꯩꯔꯛꯄꯁꯤ ꯆꯍꯤ ꯌꯥꯝꯂꯦꯅ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣꯅꯦ ꯎꯏꯗ꯭ꯔꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯦ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯔꯥꯞꯄꯗ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯅꯣꯡ ꯅꯤꯅꯤꯗ ꯊꯅꯝꯕꯅꯤ ꯃꯥꯁꯨ ꯍꯜꯂꯛꯂꯝꯃꯅꯤ ꯍꯌꯦꯡꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯂꯅꯤ ꯑꯩ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯃꯥꯗ ꯀꯩꯁꯨ ꯀꯨꯏꯅ ꯂꯩꯔꯛꯂꯣꯏ ꯍꯥꯏꯕ ꯏꯆꯥ ꯅꯨꯄꯥꯗꯣ ꯂꯥꯛꯄꯨ ꯂꯥꯛꯑꯃꯅꯤꯗ ꯑꯩ ꯂꯧꯕ ꯈꯨꯔꯥꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯈꯨꯔꯥꯁꯦ ꯃꯐꯝꯁꯤꯗ ꯄꯨꯟꯁꯤꯒꯤ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯊꯅꯝꯂꯕꯅꯤ ꯑꯗꯨꯒ ꯀꯥꯏꯗꯒꯤ ꯈꯨꯔꯥ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯩ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯂꯥꯛꯀꯅꯤꯗ ꯑꯩ ꯂꯧꯕ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯗꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯑꯣꯏꯔꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯕꯅꯤ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯍꯥꯏꯊꯔꯒꯦ ꯇꯧꯕꯗ ꯁꯂꯥꯏꯅ ꯁꯠ ꯉꯥꯛꯏ ꯁꯣꯟꯕ ꯍꯥꯏꯕꯕꯨ ꯁꯣꯜꯂꯕ ꯑꯍꯜꯅꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯁꯣꯔ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯁꯂꯥꯏ ꯑꯍꯜꯗꯨꯕꯨ ꯁꯧꯗꯨꯅ ꯌꯥꯝ ꯇꯞꯅ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯍꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯤ ꯁꯂꯥꯏꯁꯨ ꯊꯣꯔꯛꯂꯦ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯑꯍꯜ ꯁꯦꯟꯅꯅꯕ ꯊꯝꯕ ꯅꯍꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯑꯍꯜꯗꯨꯒꯤ ꯃꯔꯝꯗ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥ ꯇꯣꯝꯕꯁꯤ ꯃꯐꯝꯁꯤ ꯂꯩꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯥꯗ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯂꯦꯅ ꯇꯥꯏꯕ ꯑꯗꯨꯕꯨ ꯈꯨꯔꯥꯅꯗꯤ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯝꯅꯗ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯕꯅꯤ ꯃꯥꯕꯨ ꯍꯦꯛ ꯊꯅꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯍꯥꯟꯅ ꯌꯦꯡꯂꯛꯇ꯭ꯔꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯤ ꯋꯥꯁꯤ ꯇꯥꯕꯗ ꯇꯥꯡꯕ ꯃꯄꯥꯕꯨꯡ ꯏꯕꯣꯍꯜꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯕꯥꯖꯤꯅꯁꯨ ꯑꯩꯕꯨ ꯑꯁꯨꯝꯅ ꯋꯥꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯗ꯭ꯔꯥ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯅꯤ ꯂꯩꯅ ꯏꯄꯥꯗꯣ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯇꯥꯏꯕꯪꯄꯥꯜ ꯇꯥꯗꯣꯛꯈꯤꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯕꯥꯖꯤꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕ ꯉꯝꯈꯤꯗꯦ ꯑꯩꯁꯤ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯆꯥꯅꯣ ꯕꯥꯖꯤꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯅ ꯆꯠꯂꯝꯒꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗꯨ ꯂꯧꯊꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯄꯥꯅ ꯊꯅꯝꯕ ꯂꯟ ꯊꯨꯝꯗꯨ ꯃꯗꯨ ꯈꯛꯇ ꯐꯪꯅꯕ ꯊꯕꯛ ꯁꯨꯕꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯑꯁꯣꯏꯕꯁꯤꯡꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯈꯣꯏꯒꯤ ꯃꯔꯥꯜꯗꯨ ꯈꯪꯖꯔꯛꯂꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯁꯣꯜꯂꯕ ꯃꯄꯥꯕꯨꯡꯒꯤ ꯃꯇꯧꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯄꯦꯟꯗꯕ ꯊꯃꯣꯏ ꯀꯥꯏꯕ ꯆꯥꯛꯆꯕ ꯑꯣ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯅꯕ ꯍꯧꯔꯛꯂꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯗ ꯁꯂꯥꯏ ꯃꯄꯥꯜꯗ ꯊꯣꯔꯛꯏ ꯂꯦꯝꯕꯤꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯍꯪꯆꯤꯠ ꯂꯥꯡꯂꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯛꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯇꯨꯝꯕ ꯌꯥꯗꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯂꯝꯕꯅꯤ ꯂꯝꯄꯥꯛꯁꯤꯗ ꯑꯣꯏꯅ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯉꯁꯤꯗꯤ
ꯑꯩꯈꯣꯏ ꯁꯪꯒꯥꯏ ꯑꯁꯤꯗ ꯂꯩꯕ ꯏꯃꯥ ꯑꯃꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯊꯃꯣꯏꯁꯦ ꯅꯧꯊꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯕꯥꯖꯤꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯕꯥꯖꯤꯗꯣ ꯅꯣꯡꯃꯇ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯍꯧꯗꯦꯗ꯫ ꯑꯩꯒꯤ ꯊꯦꯜꯂꯕ ꯋꯥꯈꯜ ꯑꯁꯤꯗ ꯈꯜꯂꯨꯏ, ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯅꯈꯣꯏꯅ ꯑꯗꯨꯝ ꯇꯧꯖꯅꯤ, ꯅꯄꯥꯅꯤ, ꯏꯆꯦꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯥꯜꯂꯝꯃꯤ꯫ ꯅꯪꯒꯤꯗ ꯅꯠꯇꯅ ꯑꯩꯒꯤꯁꯨ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯂꯝꯂꯕ ꯉꯁꯤꯁꯨ ꯕꯥꯖꯤꯗꯣ ꯃꯁꯥ ꯃꯃꯧ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯂꯝꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯁꯤꯟꯊꯩ ꯁꯂꯥꯏ ꯂꯦꯝꯕꯤꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤꯗꯨꯅ, ꯃꯁꯤ ꯅꯪꯒꯤ ꯅꯔꯥꯜꯇꯁꯨ ꯅꯠꯇꯦ, ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯄꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗꯒꯤ ꯍꯟꯅ ꯌꯦꯡꯗ ꯑꯩꯒꯤ ꯊꯕꯛꯅ ꯃꯔꯨꯅꯤ ꯈꯟꯅ ꯆꯦꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ꯫ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯕꯥꯖꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨꯗ ꯕꯥꯖꯤ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯝꯂꯕꯗꯤ ꯕꯥꯖꯤꯅ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯃꯊꯃꯣꯏ ꯄꯦꯟꯅ ꯊꯥꯖꯔꯝꯒꯗꯕ꯫ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕ ꯃꯆꯥ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜꯁꯤꯡꯗꯨ ꯌꯥꯖꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡ ꯊꯃꯣꯏ ꯁꯣꯛꯅ ꯇꯨꯃꯤꯟꯅ ꯀꯞꯃꯤꯟꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯂꯥꯏꯅ, ꯅꯨꯄꯤ, ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ, ꯅꯣꯡꯁꯤ ꯉꯥꯜꯂꯛꯀꯗꯧꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯨꯔꯁꯤ, ꯍꯌꯦꯡ ꯊꯕꯛ ꯁꯨꯕꯗ ꯇꯨꯝꯍꯧꯗ꯭ꯔꯕꯗꯤ ꯌꯥꯝ ꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯅꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯦ ꯇꯥꯡꯕ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯉꯁꯤꯒ ꯊꯥꯔꯗꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯤꯁꯦ꯫ ꯅꯨꯃꯤꯠꯁꯤꯗ ꯑꯅꯤ ꯄꯥꯔꯒ ꯆꯥꯛꯁꯤꯟꯕ ꯌꯥꯔꯕꯗꯤ ꯐꯒꯗꯧꯕꯅꯤ, ꯑꯁꯤꯒꯨꯝꯕ ꯂꯩꯍꯩꯗꯕ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯆꯠꯅꯕ꯫ ꯁꯣꯝꯗꯁꯨ ꯇꯝꯐꯥꯁꯅ ꯃꯥꯒꯤ ꯆꯥꯛꯈꯨꯝꯒꯤ ꯆꯥꯛꯇꯨ ꯉꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯝꯃꯤ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯂꯒ ꯌꯨꯝꯗ ꯆꯠꯄ ꯐꯪꯗꯣꯏꯅꯣ? ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯂꯩꯕꯗꯣ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯅ ꯐꯪꯗꯣꯏꯁꯤꯕꯣ? ꯍꯥꯏꯗꯨꯅ ꯆꯤꯟꯇꯥ ꯇꯧꯔꯤꯉꯩ ꯄꯦꯅꯥꯎꯁꯠ ꯆꯪꯂꯛꯏ꯫ ꯊꯕꯥꯇꯣꯟ, ꯅꯪꯗꯤ ꯊꯕꯛ ꯇꯧꯗꯕꯤꯗ ꯅꯨꯡꯉꯥꯏꯅꯒ ꯐꯝꯗꯨꯅ ꯅꯤꯡꯊꯧꯀꯣꯜꯒꯤ ꯂꯩꯃꯗꯧꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯁꯦꯕꯥ ꯉꯥꯏꯔꯤꯕ꯭ꯔꯣ? ꯃꯤ ꯑꯍꯜꯅ ꯀꯣꯟ ꯐꯦꯡꯉꯤꯁꯤꯡꯁꯦ ꯌꯥꯎꯁꯤꯜꯂꯨꯕ ꯌꯥꯗ꯭ꯔꯣ? ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯏꯅꯦ ꯃꯨꯈꯤꯗꯨ ꯀꯣꯟ ꯑꯃꯨꯕꯁꯤꯡꯗꯨ ꯇꯛꯇꯅ ꯐꯦꯡ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯇꯣꯟꯅ ꯌꯦꯡꯂꯛꯄꯗ ꯏꯅꯦ ꯃꯨꯈꯤꯒꯤ ꯃꯈꯨꯠꯇ ꯍꯨꯕꯥꯠꯂꯒ ꯑꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯗꯥꯛ ꯑꯗꯨ ꯎꯕꯗ, ꯏꯅꯦ ꯃꯨꯈꯤ, ꯀꯩꯗꯧꯔꯕ ꯅꯈꯨꯠꯁꯤꯗꯤ? ꯂꯣꯏꯅ ꯁꯣꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯆꯨꯝꯅ ꯁꯨꯝ ꯁꯣꯛꯄꯅꯤ꯫ ꯏꯅꯦ, ꯀꯣꯟꯗꯣꯏ ꯐꯦꯡꯂꯒꯦ, ꯂꯥꯛꯑꯣ, ꯅꯈꯨꯠꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯤꯗꯥꯛ ꯇꯩꯕꯤꯒꯦ, ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯄꯨꯔꯒ ꯍꯤꯗꯥꯛ ꯐꯖꯅ ꯇꯩꯕꯤꯔꯒ ꯐꯝꯍꯜꯂꯤ꯫ ꯏꯅꯦ, ꯇꯩꯔꯤꯕ ꯍꯤꯗꯥꯛꯁꯦ ꯀꯪꯍꯟꯕ ꯑꯣꯏꯅ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯐꯝꯃꯝꯃꯨ, ꯑꯩ ꯀꯣꯟꯗꯣ ꯁꯠ ꯐꯦꯡꯂꯝꯂꯒ ꯂꯥꯛꯀꯦ, ꯃꯇꯝꯁꯨ ꯉꯜꯂꯤ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯍꯥꯏꯔꯝꯂꯒ ꯆꯪꯂꯒ ꯀꯣꯟ ꯄꯨꯝꯕ ꯁꯠ ꯐꯦꯡꯕ ꯂꯣꯏꯊꯣꯛꯂꯝꯂꯒ ꯃꯨꯈꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯐꯝꯃꯤꯟꯅꯗꯨꯅ꯫ ꯏꯅꯦ, ꯑꯩ ꯏꯅꯦꯒꯤ ꯈꯨꯠꯁꯤ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯀꯝꯗꯧꯅ ꯁꯣꯛꯈꯤꯕꯅꯣ ꯍꯥꯏꯌꯨ꯫ ꯅꯣꯡꯃ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯂꯥꯛꯏ꯫ ꯑꯗꯨꯒꯤ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯊꯨꯝ ꯌꯥꯛꯏ ꯍꯥꯏꯗꯨꯅ ꯊꯥꯡꯊꯔꯛꯄꯗ ꯉꯥꯏꯔꯤꯕ ꯏꯟꯁꯥꯡ ꯑꯁꯥꯕꯗꯣ ꯈꯨꯠꯁꯤꯗ ꯍꯩꯖꯤꯜꯂꯛꯄꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗ ꯊꯕꯥꯇꯣꯟ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯏ꯫ ꯃꯅꯦꯝꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯅꯦꯝꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯅꯦꯝꯕꯨ ꯃꯥꯅ ꯊꯤꯅ ꯆꯩ ꯊꯥꯡꯕꯤꯈꯤꯕ, ꯑꯍꯜ ꯑꯗꯨꯗ ꯊꯧꯗꯥꯕꯤꯈꯤꯕ ꯃꯌꯥꯝꯗꯨ ꯃꯃꯤꯠꯇ ꯁꯪ ꯎꯔꯛꯏ꯫ ꯃꯅꯦꯝꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯉꯝꯗ ꯀꯌꯥꯝ ꯋꯥꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯕꯨ ꯇꯥꯡꯕꯅ ꯏꯔꯨ ꯃꯥꯏꯊꯖꯅꯕꯒꯤ ꯃꯇꯦꯡ ꯍꯣꯠꯅꯕꯤꯔꯤ꯫ ꯂꯦꯞꯄ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯅ ꯂꯦꯞꯇꯨꯅ ꯃꯐꯤ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ, ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯇꯥꯡꯕꯅ, ꯃꯃꯥ, ꯅꯈꯨꯠꯇꯨ ꯊꯥꯡꯒꯠ, ꯐꯨꯔꯤꯠꯁꯦ ꯑꯩ ꯂꯧꯊꯣꯛꯄꯤꯔꯛꯀꯦ꯫ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯏꯊꯟꯇ ꯈꯨꯠꯁꯤ ꯊꯥꯡꯒꯠꯄ ꯉꯝꯗꯦꯅꯦ, ꯁꯤꯁꯦ ꯑꯩꯒꯤ ꯇꯦꯛ ꯈꯤꯇ ꯇꯧꯔꯛꯎ ꯂꯥꯎ꯫ ꯋꯥꯍꯩꯁꯤ ꯇꯥꯔꯨꯕꯗ ꯇꯥꯡꯕ ꯃꯄꯥꯕꯨꯡ ꯏꯕꯣꯍꯜꯅ ꯅꯣꯡꯃ ꯃꯥꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯂꯤꯉꯩ ꯃꯉꯣꯟꯗ ꯃꯄꯥꯅ, ꯏꯕꯨꯡꯉꯣ, ꯏꯄꯥꯁꯤ ꯏꯔꯨ ꯃꯥꯏꯊꯖꯗꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯅꯪꯁꯨ ꯊꯕꯛ ꯆꯠꯂꯔꯣꯏꯗꯕꯅꯤꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯏꯔꯨꯖꯍꯟꯅꯤꯡꯉꯤꯗ, ꯏꯁꯥꯁꯤ ꯀꯨꯏꯅ ꯂꯨꯖꯔꯛꯇꯕꯁꯤꯗ ꯃꯅꯝ ꯅꯝꯊꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯇꯥꯡꯕ ꯁꯧꯔꯥꯡꯗꯨꯅ ꯃꯄꯥꯕꯨ ꯆꯩꯔꯛꯏ꯫ ꯕꯥꯖꯤ, ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯪꯅꯁꯤ, ꯕꯥꯖꯤꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯗꯤ ꯁꯤꯠꯅ ꯂꯨꯖꯕꯤꯒꯦ, ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯅꯨꯊꯪꯁꯤꯗ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯗꯅ ꯍꯥꯏꯗꯨꯅ ꯆꯩ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕꯁꯨ ꯂꯣꯠꯁꯤꯜꯂꯒ ꯀꯔꯤꯝꯇ ꯇꯧꯗꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯊꯟꯇ ꯏꯔꯨꯖꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯣꯜꯂꯕ ꯃꯁꯥꯗꯨ ꯉꯥꯛꯄ ꯉꯝꯍꯧꯗ ꯅꯥꯟꯊꯨꯗꯨꯅ ꯇꯨꯁꯤꯟꯗꯨꯅ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯥꯏꯗ ꯌꯩꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯏꯕꯣꯍꯜ ꯃꯁꯥꯗꯨ ꯈꯔ ꯂꯥꯛꯁꯤꯟꯈꯤꯕꯅꯤ꯫ ꯃꯥꯅ ꯊꯧꯑꯣꯏꯗꯕꯗꯒꯤ ꯃꯄꯥꯗꯣ ꯃꯄꯨꯟꯁꯤ ꯄꯦꯟꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯨꯖꯔꯝꯂꯕꯗꯤ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯀꯣ ꯈꯜꯂꯨꯕꯗ ꯈꯥꯝꯕ ꯌꯥꯗ ꯃꯄꯤꯗꯨ ꯆꯤꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯑꯍꯜ ꯑꯗꯨ ꯐꯖꯅ ꯏꯔꯨꯖꯊꯣꯛꯄꯤꯔꯝꯂꯒ ꯐꯖꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟꯕꯤꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯤ ꯈꯪꯍꯧꯗꯅ ꯄꯦꯅꯥꯎꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯎ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯄꯦꯅꯥꯎꯕꯨ ꯎꯅꯕ ꯆꯪꯉꯤ ꯁꯦ ꯅꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦ ꯂꯧꯁꯤꯜꯂꯨ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ ꯅꯈꯣꯏ ꯍꯟꯈꯤꯕ ꯌꯥꯔꯅꯤ ꯅꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯌꯥꯝ ꯍꯔꯥꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯑꯍꯜꯁꯤꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯍꯟꯕꯗꯤ ꯇꯥꯈꯤ ꯁꯪꯒꯥꯏ ꯑꯗꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯪꯒꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯤ ꯁꯨꯃꯥꯡꯗ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯃꯪꯒꯤ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯦ ꯃꯪꯒꯤꯁꯨ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯅꯈꯣꯏ ꯌꯧꯔꯛꯂꯦꯗꯅ ꯂꯥꯛꯎ ꯆꯪꯂꯨ ꯑꯩꯁꯨ ꯅꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯅꯈꯣꯏ ꯃꯔꯤꯅ ꯑꯍꯥꯟꯕ ꯊꯕꯛꯁꯤꯃꯗꯤ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯀꯥꯟꯅꯗꯦ ꯅꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯊꯕꯛ ꯑꯃꯒ ꯍꯥꯏꯔꯒꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯔꯣ ꯂꯥꯛꯎ ꯑꯁꯨꯝꯅ ꯊꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯅ ꯐꯝꯍꯜꯂꯤ ꯊꯕꯥꯇꯣꯟꯅ ꯈꯨꯔꯥ ꯑꯩꯈꯣꯏꯁꯦ ꯂꯝꯁꯨ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯌꯥꯝ ꯋꯥꯔꯦ ꯑꯅꯤꯁꯨꯕ ꯊꯕꯛꯇꯨꯅ ꯉꯁꯤ ꯄꯣꯊꯥꯔꯒ ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯍꯧꯔꯁꯤ ꯍꯥꯏꯕꯕꯨ ꯑꯩꯅ ꯑꯌꯥꯕ ꯈꯨꯌꯦꯛ ꯄꯤꯗ꯭ꯔꯕꯗꯤ ꯁꯣꯔꯣꯛ ꯃꯩꯔꯣꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯅꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯊꯕꯛ ꯍꯥꯏꯔꯒ ꯇꯥꯔꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏꯅ ꯅꯄꯥꯕꯨꯡ ꯏꯕꯣꯍꯜꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯦꯟꯃꯤꯟꯅꯈꯤꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯃꯉꯥ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯒꯗꯕꯅꯤ ꯅꯆꯤꯜ ꯊꯤꯕ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯛꯄꯗꯤ ꯌꯥꯔꯦ ꯀꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯗꯨꯅ ꯆꯪ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯅꯔꯨ ꯑꯗꯨꯒ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯇꯧꯈꯤ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯇꯧꯅꯔꯨ ꯃꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯀꯥꯗꯨ ꯌꯧꯔꯒ ꯑꯁꯨꯛ ꯂꯩꯕ ꯊꯕꯛꯁꯤꯕꯨ ꯍꯥꯏꯅ ꯈꯟꯗꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯝ ꯈꯜꯂꯨꯕꯗ ꯃꯀꯣꯛꯁꯤꯡꯗꯨꯗꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯄꯥꯕꯨꯡꯒ ꯄꯨꯟꯈꯤꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯃꯠꯇ ꯊꯣꯛꯅꯔꯛꯇ꯭ꯔꯦ ꯁꯂꯥꯏ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕꯗꯒꯤ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯤ ꯂꯦꯝꯕꯤꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯕꯥꯖꯤꯅ ꯑꯍꯜ ꯑꯣꯏꯔꯛꯄꯗꯒꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯕꯥꯖꯤꯅ ꯃꯆꯥꯏꯕꯨ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯗꯕ ꯁꯣꯜꯂꯕ ꯏꯄꯥꯗꯣ ꯍꯟꯅ ꯍꯦꯛ ꯌꯦꯡꯕꯤꯈꯤꯗꯦꯗ ꯑꯩꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯕ ꯃꯆꯥꯗꯣ ꯃꯈꯣꯏ ꯃꯔꯤꯃꯛ ꯁꯂꯥꯏꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏꯅ ꯂꯥꯟꯈꯤꯕꯗꯨ ꯈꯪꯖꯗꯨꯅ ꯀꯞꯃꯤꯟꯅꯔꯤ ꯁꯂꯥꯏꯅ ꯑꯩꯒꯤ ꯁꯔꯨꯛ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯁꯅꯨ ꯑꯩꯗꯤ ꯕꯥꯖꯤꯅ ꯊꯝꯂꯝꯕ ꯃꯔꯜ ꯃꯊꯨꯝ ꯐꯪꯕꯒꯤ ꯍꯛ ꯂꯩꯇꯦ ꯑꯩꯅ ꯕꯥꯖꯤꯕꯨ ꯄꯤꯔꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯍꯛ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯩ ꯀꯔꯤꯝꯇ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯊꯣꯛꯄ ꯃꯐꯝ ꯈꯪꯗ ꯆꯠꯈ꯭ꯔꯒꯦ ꯇꯥꯡꯕꯅ ꯀꯔꯤꯒꯤ ꯅꯈꯣꯏꯗ ꯑꯗꯨꯝ ꯆꯠꯀꯅꯤ ꯏꯌꯥꯝꯕꯁꯨ ꯆꯠꯀꯅꯤ ꯑꯩꯁꯨ ꯕꯥꯖꯤꯅ ꯊꯛꯅꯕ ꯃꯔꯜ ꯃꯊꯨꯝ ꯐꯪꯕ ꯃꯇꯤꯛ ꯆꯥꯗꯦ ꯂꯥꯎ ꯆꯠꯁꯤ ꯈꯨꯔꯥꯗ ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯏꯊꯨꯝ ꯄꯨꯝꯕ ꯁꯪꯒꯥꯏꯗ ꯁꯤꯟꯅꯕꯤꯈ꯭ꯔꯣ ꯍꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯃꯔꯤꯃꯛ ꯀꯨꯝꯂꯛꯏ ꯃꯈꯣꯏ ꯎꯕꯗ ꯃꯪꯒꯤꯅ ꯀꯩꯗꯧꯔꯦ ꯆꯥꯛ ꯆꯥꯕꯁꯨ ꯑꯃꯠꯇ ꯂꯥꯛꯅꯗꯦ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯨ ꯂꯣꯏꯔꯕ꯭ꯔꯣ ꯍꯥꯏꯔꯒꯦꯔꯣ ꯇꯥꯡꯕ ꯀꯞꯇꯨꯅ ꯃꯈꯨꯈꯨꯗ ꯀꯨꯜꯂꯒ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯑꯩꯈꯣꯏ ꯈꯨꯔꯥꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯑꯃꯠꯇ ꯉꯝꯖꯗ꯭ꯔꯦ ꯕꯥꯖꯤꯅ ꯍꯤꯡꯂꯤꯉꯩ ꯃꯥꯒ ꯄꯨꯟꯈꯤꯕ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯋꯥꯈꯜ ꯑꯃꯗꯤ ꯏꯆꯤꯜꯁꯤꯗꯒꯤ ꯊꯣꯛꯅꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯄꯤꯔꯝꯕ ꯂꯟ ꯊꯨꯝ ꯐꯪꯕ ꯃꯇꯤꯛ ꯑꯃꯠꯇ ꯆꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯈꯪꯗ ꯆꯠꯆꯈ꯭ꯔꯒꯦ ꯑꯗꯨꯒ ꯕꯥꯖꯤꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯖꯤꯒꯤ ꯃꯔꯜ ꯄꯨꯝꯕ ꯁꯪꯒꯥꯏꯗ ꯀꯠꯄꯤꯈ꯭ꯔꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯂꯒ ꯃꯈꯣꯏ ꯃꯔꯤꯃꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜ ꯑꯃꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯝꯂꯛꯄꯗ ꯃꯃꯥꯏꯁꯤꯡꯗꯨ ꯂꯩꯊꯣꯛꯅꯔꯛꯏ ꯃꯪꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯈꯣꯏꯗ ꯑꯁꯤꯒꯨꯝꯂꯕ ꯐꯖꯔꯕ ꯒꯨꯜꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯅꯈꯣꯏꯒꯤ ꯕꯥꯖꯤ ꯏꯕꯣꯍꯜ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯑꯍꯜ ꯂꯃꯟ ꯀꯤꯅ ꯅꯣꯂꯨꯛꯅ ꯆꯠꯂꯛꯄ ꯃꯤꯅꯤ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯖꯈ꯭ꯔꯕ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝ ꯇꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯊꯣꯛꯂꯛꯇꯅꯕ ꯅꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯁꯤꯜꯂꯝꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨ ꯌꯧꯔꯦ ꯆꯦ ꯑꯁꯤꯗ ꯑꯩꯒꯤ ꯑꯌꯥꯕ ꯄꯨꯝꯕ ꯏꯗꯨꯅ ꯄꯤꯔꯕꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯇꯧꯍꯟꯈꯤꯕꯁꯤꯡꯗꯨ ꯂꯃꯟ ꯈꯨꯝꯈꯤꯕ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡ ꯑꯗꯨꯗꯁꯨ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯇꯥꯛꯄꯤ ꯏꯟꯗꯨꯅ ꯆꯠꯍꯜꯂꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯜꯂꯨ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯖꯔꯣꯀꯣ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯕꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯃꯤꯟꯅꯈꯤ ꯃꯈꯣꯏꯅ ꯐꯪꯅꯕ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯄꯣꯠꯇꯨ ꯐꯪꯂꯕꯁꯨ ꯃꯗꯨꯒꯤ ꯃꯒꯨꯜꯗꯤ ꯌꯥꯎꯗ꯭ꯔꯕꯒꯨꯝ ꯐꯥꯎꯅꯈꯤ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯇꯥꯕꯤꯅꯕ ꯃꯄꯥꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯇꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯁꯤꯅꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯅꯕ ꯈꯛꯀꯤꯗ ꯄꯣꯛꯄꯤꯕ ꯅꯠꯇꯦ
ꯃꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯁꯦꯕꯥ ꯇꯧꯕꯤꯗꯕꯁꯨꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯀꯥꯎꯒꯨꯝꯁꯤ꯫